ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯦꯇꯔꯗꯦ ꯂꯥꯏꯚ ꯃꯊꯪ ꯆꯠꯅ ꯆꯠꯊꯖꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯐꯣꯀꯁ ꯇꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯂꯤꯇꯔꯦꯆꯔꯒꯤ ꯋꯥꯔꯗꯁ ꯃꯌꯥꯝ ꯔꯥꯏꯇꯔꯅ ꯏꯕꯤꯔꯝꯕ ꯃꯌꯥꯝꯁꯤ ꯑꯩꯒꯤꯅ ꯏꯃꯥ ꯃꯌꯥꯝꯅ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝꯅ ꯈꯪꯒꯠꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯒ ꯄꯥꯕꯤꯔꯀꯥꯟꯗ ꯇꯥꯍꯟꯕꯤꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯅꯣꯂꯨꯛꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯔꯟ ꯇꯧꯃꯤꯟꯅꯁꯤ ꯑꯗꯣ ꯉꯁꯤꯒꯤ ꯁꯦꯇꯔꯗꯦꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯁꯦꯇꯔꯗꯦ ꯑꯃ ꯑꯣꯏꯔꯦ ꯑꯗꯣ ꯑꯍꯥꯟꯕꯃꯛꯇꯗ ꯏꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯄ꯭ꯔꯅꯥꯝ ꯇꯧꯖꯔꯤ ꯑꯗꯣ ꯂꯥꯁ ꯋꯤꯛꯇ ꯏꯃꯥꯅ ꯌꯥꯝꯅ ꯐꯖꯕ ꯑꯥꯔꯇꯤꯀꯜ ꯑꯃ ꯈꯟꯒꯠꯄꯤꯔꯒ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯗꯅ ꯈꯪꯃꯤꯟꯅꯈ꯭ꯔꯦ ꯂꯥꯁ ꯋꯤꯛꯇ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯦꯁꯔ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯩꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯖꯕ ꯄ꯭ꯔꯣꯐꯦꯁꯔ ꯊꯣꯏꯗꯤꯡꯖꯝ ꯇꯣꯝꯕꯤ ꯁꯤꯡꯒꯤ ꯅ ꯏꯕꯤꯕ ꯀꯂꯥꯀꯥꯔ ꯋꯥꯍꯦꯡꯕꯝ ꯏꯕꯣꯕꯤ ꯁꯤꯡꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯊꯕꯛ ꯍꯥꯏꯕ ꯌꯥꯝꯅ ꯐꯖꯔꯕ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯥꯔꯠꯀꯤ ꯂꯝꯗ ꯈꯪꯕ ꯉꯝꯕ ꯑꯁꯤ ꯄꯥꯕꯤꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯃꯗꯨ ꯍꯧꯖꯤꯛ ꯌꯦꯡꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯑꯥꯔꯀꯥꯏꯚꯇ ꯌꯦꯡꯕꯤꯔꯀꯥꯟꯗ ꯇꯥꯕꯤꯌꯨ ꯌꯥꯝꯅ ꯅꯣꯂꯦꯖꯦꯕꯜ ꯑꯣꯏꯕ ꯔꯥꯏꯇꯤꯡ ꯑꯃꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯅ ꯏꯃꯥꯅ ꯑꯃꯨꯛ ꯈꯟꯒꯠꯄꯤꯔꯛꯄ ꯑꯁꯤ ꯀꯔꯤ ꯈꯟꯒꯠꯄꯤꯔꯛꯄ ꯏꯃꯥꯅ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯃ ꯑꯣꯏꯅ ꯀꯂꯥꯀꯥꯔ ꯋꯥꯍꯦꯡꯕꯝ ꯏꯕꯣꯕꯤ ꯁꯤꯡꯍꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯊꯕꯛ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯊꯣꯏꯗꯤꯡꯖꯝ ꯇꯣꯝꯕꯤ ꯁꯤꯡꯍꯅ ꯏꯕꯤꯕ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯌꯥꯝꯅ ꯐꯖꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯖꯣꯜꯗ ꯃꯅꯤꯄꯨꯔꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯖꯣꯜꯗ ꯃꯆꯨꯒꯤ ꯅꯣꯠ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯅ ꯑꯁꯤ ꯗ ꯂꯥꯟꯊꯣꯛꯆꯒꯗꯕꯁꯤ ꯑꯣꯖꯥ ꯃꯁꯥꯅ ꯁ꯭ꯔꯤ ꯊꯣꯏꯗꯤꯡꯖꯝ ꯇꯣꯝꯕꯤ ꯁꯤꯡꯍꯅ ꯃꯈꯥ ꯆꯠꯊꯖꯅ ꯏꯕꯤꯔꯛꯄ ꯑꯃꯗꯤ ꯁꯦꯃꯤꯅꯥꯔ ꯀꯌꯥꯗ ꯂꯥꯟꯊꯣꯛꯄꯤꯈ꯭ꯔꯕ ꯂꯣꯏꯅꯅ ꯁꯥꯍꯤꯇ꯭ꯌꯒꯤ 95 ꯁꯨꯕ ꯆꯍꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 2009ꯗ ꯃꯁꯤꯒꯤ ꯁꯥꯍꯤꯇ꯭ꯌꯁꯤꯗꯒꯤ ꯑꯩꯍꯥꯛꯅ ꯊꯦꯡꯅꯖꯔꯛꯄꯅꯤ ꯑꯩ ꯑꯃꯨꯛꯇꯪꯁꯨ ꯀꯣꯚꯔꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯎꯠꯆꯒꯦ ꯑꯁꯨꯃꯥꯏꯅ ꯂꯩꯕ ꯁꯥꯍꯤꯇ꯭ꯌꯁꯦ ꯃꯥꯒꯤ ꯁꯤꯔꯤꯌꯦꯜꯒꯤ ꯃꯅꯨꯡꯁꯤꯗꯒꯤ ꯑꯩꯍꯥꯛꯅ ꯊꯤꯖꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯃꯅꯤꯒꯨꯝꯅ ꯉꯥꯜꯂꯝꯂꯕ ꯑꯗꯨꯒꯨꯝꯂꯕ ꯐꯤꯖꯣꯜ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯇ ꯑꯣꯏꯕꯁꯦ ꯃꯁꯤ ꯑꯩꯍꯥꯛꯅ ꯉꯁꯤ ꯄꯥꯖꯒꯦ ꯍꯥꯏꯅ ꯂꯦꯞꯆꯔꯤ ꯑꯗꯨꯒ ꯑꯣꯖꯥꯗꯒꯤꯁꯨ ꯑꯩꯍꯥꯛꯅ ꯌꯥꯊꯪ ꯂꯧꯖꯩ ꯑꯣꯖꯥꯅꯁꯨ ꯍꯔꯥꯎ ꯌꯥꯕꯤꯔꯛꯏ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯑꯣꯖꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯄꯨꯟꯁꯤꯒꯤ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯦ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯉꯁꯤꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯕ ꯑꯁꯤ ꯇꯥꯒꯅꯤ ꯈꯟꯕꯗ ꯑꯗꯣ ꯏꯃꯥꯅ ꯃꯊꯪ ꯆꯠꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯕꯤꯅꯕ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯄꯥꯕ ꯍꯧꯖꯔꯒꯦ ꯃꯅꯤꯄꯨꯔꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯖꯣꯜꯗ ꯃꯆꯨꯒꯤ ꯏꯅꯣꯠ ꯋꯥꯍꯧꯗꯣꯛ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯗꯒꯤ ꯂꯩꯖꯔꯛꯂꯕ ꯐꯤꯖꯦꯠꯁꯤꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯆꯨꯒꯤ ꯐꯖꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯅꯩꯅꯕꯗ ꯃꯅꯤꯄꯨꯔꯒꯤ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯄ ꯂꯩꯄꯥꯛ ꯋꯥꯌꯦꯜ ꯄꯊꯥꯞ ꯍꯥꯏꯔꯒ ꯃꯩꯇꯩꯒꯤ ꯑꯉꯟꯕ ꯃꯇꯝꯒꯤ ꯅꯤꯡꯊꯧꯁꯤꯡꯒ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯒ ꯅꯛꯅꯅ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯝꯅ ꯀꯟꯅ ꯊꯥꯖꯅꯩ ꯑꯃꯔꯣꯝꯗ ꯄꯣꯠ ꯑꯃꯒꯤ ꯐꯖꯕ ꯍꯥꯏꯕꯁꯦ ꯄꯣꯠꯁꯛ ꯑꯗꯨ ꯇꯁꯦꯡꯅ ꯐꯖꯔꯕ꯭ꯔꯥ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯊꯥꯒꯠꯇꯨꯅ ꯐꯖꯩ ꯍꯥꯏꯅ ꯁꯤꯡꯊꯥꯕꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯃꯗꯤ ꯃꯔꯝ ꯆꯥꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯌꯥꯅꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯊꯥꯅꯕ ꯌꯥꯗꯅ ꯊꯣꯛꯂꯛꯏ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯇꯝꯗ ꯍꯤꯟꯗꯨ ꯙꯔꯃ
na Kristagi ingkung taran chahi subadana Christian dharmana singmi hongdringai mamangda kuplaba chatna pathapsing leijaramlabasu dharmasing asina maratana lamdam sing asida changsilaklaba phawbada masagi oijaba natki saktamsu anauba dharmasing asiga sagonana masa mareng phanba sabanda chawhalakhi machu sijinabaga leibak wayen baga leinaba mari asumna birami Kristagi ingkumja kunthrondoidagina Kristagi ingkumja kunthrondoidagi chamaga yankhai mari phawbada maidingu nongda laren pakhangbana matik magun leina manipurda pankhibadagi howna maitai singna ningthau singbu sargagi laremba larembigi suthang singni haina thajani loinana pakhangbasu nungdangda miramlenda aduga ayung nungthildana lairamlengi saklon lawi haina bhaktiga loinana iranne asumna pakhangbagi matungda palakiba ningthau singsu mahaki suthang singni haina thajanaba amasu leiri maitai singna khwaidagi luna lanariba ahanba sargagi larembi panthoibina phi saba hudokhi haina khangnarabada leinungloi leinunglon puya lairembi leimaren na phi saba se leisemba gi thanaba yadraba machak amani hai asumna pakhangba amasung mahaki loinabi maharani laisana na phambal kabada thongadaba fizol sing phawba makhagi asumna pakhangba phambal amasung kanglai sanglen puwa puyada palli pakhangba hijona lolei koget laisanagina luren lehau sambul ahum thokna punba aduga ucheki matu thetpa phiren phurit angauba phuritana aduga laisanagina kumlang phanek khwangda yetnanaba amuba napu amasung angangbana sangna langba aduga lairembagi chari ningkhamdana khwang yetnaba ningkham aidi maning tabada aduga larembigina phiren phanek khwangda yetnaba angauba phi aduga lainingthaugi pakhangbagi konkha phurit khudang yaudaba achonba phurit aduga samjin aduga lairembigina phiren phanekta khwangda yetnaba angauba phi kabrang kanak kabrang phi thabak kupnanaba khawon phurit asini chumnagi anganba matamda pakhangbana chumnagi matamdana pakhangbana koget amasung maharani na jinphi phanek kangla khawthang asamba setli haina maitai puya wari machangda palli matang asida panba yabadi mamangaigi manipurda salai taret khak haibadi angomne khumanne khabanganba ningthauja moirang luang amasung chenglai sarang laisangthem haiba tonganba kanglupsing leirami adugu makhoi punamak maitai ningthauna namthaduna palakhi matungda maidungu charai rongbagi matamdagini Kristabda 1338 1338 maitai haina punamak puchup chinna khangna khare angom sagaina kaptrengdagi aduga maitaina sentrengdagi horakpani khangnai amasung chanabi ama oina maitai ningthauna phambal kabada angangba fizol aduga angongi luchingbana angoba setba se soiba leitana maidingu surachan singha KCSICBE ing 1938 dagina 1918 gi matam phawba chatharakhi thainagi warida asumna amuk hai mioiba na malemda khundaraklaba matangda atya guru sijabana leisirel leipunbi anina amambada thumna leiba laimarengi mapaubu miramlenda mioisingda anganbada puthokna khanghannanaba sinnaraba matungda lainingthau asibana lainau tabida amuk sinare
ꯑꯁꯨꯝꯅ ꯃꯊꯪ ꯁꯤꯟꯅꯔꯒ ꯃꯇꯨꯡꯗ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕꯤꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯀꯣꯟꯖꯤꯜ ꯄꯨꯊꯣꯛꯄꯅ ꯑꯃꯝꯕꯒꯤ ꯃꯄꯥꯎꯕꯨ ꯑꯉꯥꯟꯕꯗ ꯄꯨꯊꯣꯛꯇꯨꯅ ꯇꯥꯛꯄ ꯃꯤꯅꯤ ꯈꯪꯅꯅꯕ ꯐꯤꯉꯧ ꯁꯦꯠꯇꯨꯅ ꯐꯤꯉꯧ ꯏꯔꯥ ꯇꯥꯟꯗꯨꯅ ꯁꯤꯟꯊꯥ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏ ꯈꯝꯅꯨꯡ ꯏꯉꯥꯜ ꯂꯩꯁꯦꯝꯕ ꯄꯨꯌꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯏꯕꯤꯁꯤꯡꯅ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯩꯕꯥꯎ ꯃꯤꯔꯝꯂꯦꯟꯗ ꯄꯥꯎꯗꯝꯕ ꯆꯠꯅꯔꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯆꯠꯅꯔꯤ ꯑꯁꯨꯝꯅ ꯏꯕꯤꯔꯤ ꯃꯩꯇꯩꯅ ꯑꯇꯩ ꯀꯥꯡꯂꯨꯞꯁꯨ ꯌꯥꯎꯅ ꯋꯥꯌꯦꯟꯕꯗ ꯈꯨꯗꯣꯡ ꯆꯥꯅꯅꯕ ꯑꯃꯗꯤ ꯃꯊꯛ ꯃꯈꯥꯒꯤ ꯈꯪꯅꯅꯕ ꯁꯂꯥꯏꯁꯤꯡꯒꯤ ꯃꯈꯥꯗ ꯑꯁꯨꯝꯅ ꯃꯆꯨꯁꯤꯡ ꯑꯁꯦ ꯌꯦꯜꯂꯤ ꯈꯨꯅꯨꯡ ꯏꯉꯥꯜ ꯂꯩꯁꯦꯝꯕ ꯄꯨꯌꯥꯗ ꯑꯁꯨꯝꯅ ꯁꯂꯥꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯧꯖꯥ ꯁꯂꯥꯏꯅ ꯃꯆꯨ ꯑꯉꯥꯡꯕ ꯑꯉꯣꯝ ꯁꯂꯥꯏꯅ ꯑꯉꯧꯕ ꯂꯨꯋꯥꯡ ꯁꯂꯥꯏꯅ ꯍꯤꯒꯣꯛ ꯈꯨꯃꯟ ꯁꯂꯥꯏꯅ ꯑꯃꯨꯕ ꯃꯣꯏꯔꯥꯡ ꯁꯂꯥꯏꯅ ꯅꯥꯄꯨꯗ ꯑꯉꯥꯡꯕꯅ ꯂꯥꯡꯕ ꯈꯥꯕ ꯉꯥꯟꯕꯅ ꯑꯁꯪꯕ ꯁꯔꯥꯡ ꯂꯩꯁꯥꯡ ꯊꯦꯝꯅ ꯑꯁꯪꯕꯗ ꯋꯥꯎꯊꯥꯡꯅꯕ ꯄꯅꯥꯁꯤꯡꯗꯨ ꯁꯛꯈꯪꯕꯗ ꯈꯨꯗꯣꯡ ꯆꯥꯅꯅꯕ ꯃꯈꯥꯒꯤ ꯑꯁꯨꯝꯅ ꯃꯆꯨ ꯄꯤꯔꯤ ꯑꯍꯜꯂꯨꯞ ꯃꯨꯔꯩꯅꯕ ꯂꯥꯏꯐꯝ ꯃꯪꯒ꯭ꯔꯥ ꯃꯆꯨ ꯅꯍꯥꯔꯨꯞ ꯑꯉꯧꯕ ꯈꯥꯕꯝ ꯎꯠ ꯃꯆꯨ ꯁꯂꯥꯏꯁꯤꯡꯗ ꯃꯆꯨꯁꯤꯡ ꯌꯦꯟꯕ ꯑꯁꯤꯒꯨꯝꯅ ꯅꯨꯄꯤꯗ ꯁꯦꯠꯀꯗꯧꯕ ꯐꯅꯦꯛꯀꯤ ꯃꯔꯝꯗ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯃꯈꯥꯒꯤ ꯑꯁꯨꯝꯅ ꯄꯤꯔꯤ ꯈꯝꯅꯨꯡ ꯏꯉꯦꯜ ꯂꯩꯁꯦꯝꯕ ꯄꯨꯌꯥꯗ ꯑꯁꯨꯝꯅ ꯏꯕꯤꯔꯝꯕ ꯃꯩꯗꯤꯡꯉꯨ ꯌꯥꯡꯂꯧ ꯀꯩꯐꯥꯕꯒꯤ ꯃꯇꯝꯗ 1864 ꯐꯥꯎꯕꯗ ꯃꯩꯇꯩ ꯂꯩꯃ ꯈꯣꯡꯂꯩꯃꯅ ꯅꯨꯄꯤꯒꯤ ꯐꯅꯦꯛꯀꯤ ꯐꯤꯕꯥꯟ ꯂꯣꯟꯕ ꯍꯧꯈꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯅꯥꯏꯕꯗ ꯐꯤꯕꯥꯟ ꯂꯣꯜꯂꯤꯁꯦ ꯃꯄꯨꯡ ꯑꯣꯏꯅ ꯐꯅꯦꯛ ꯃꯈꯜ 9ꯒꯤ ꯃꯆꯨ ꯍꯥꯏꯗꯤ ꯐꯅꯦꯛ ꯃꯈꯜ 9ꯒꯤ ꯃꯆꯨ ꯃꯐꯝ ꯑꯃꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯝꯅ ꯄꯤꯔꯤ ꯇꯨꯡꯀꯥꯞ ꯐꯅꯦꯛ ꯃꯄꯥꯟ ꯂꯣꯟꯗꯕ ꯃꯄꯥꯟꯗ ꯈꯨꯗꯣꯜ ꯑꯅꯤꯔꯣꯝ ꯄꯥꯛꯅ ꯑꯉꯥꯡꯕ ꯆꯦꯟꯕ ꯃꯁꯥ ꯄꯨꯝꯕꯅ ꯑꯉꯥꯡꯕꯅ ꯐꯩꯅ ꯂꯥꯡꯕ ꯐꯅꯦꯛꯄꯨ ꯇꯨꯡꯀꯥꯞ ꯐꯅꯦꯛ ꯍꯥꯏꯅ ꯈꯪꯅꯩ ꯂꯥꯏꯇꯤꯟꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯆꯧꯝꯕꯗ ꯁꯤꯖꯤꯟꯅꯩ ꯂꯥꯏ ꯅꯨꯔꯥ 8ꯅ ꯂꯩꯁꯦꯝꯕꯗ ꯁꯦꯠꯈꯤꯁꯨ ꯍꯥꯏꯅꯩ ꯍꯥꯏꯔꯤꯕ ꯇꯨꯡꯀꯥꯞ ꯐꯅꯦꯛꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯦ ꯑꯍꯥꯟꯕ ꯃꯥꯒꯤ ꯁꯦꯠꯅꯕ ꯇꯝꯕꯗ ꯍꯧꯖꯤꯛꯀꯤ ꯇꯨꯡꯀꯥꯞ ꯐꯅꯦꯛꯁꯦ ꯍꯥꯟꯅ ꯇꯝꯁꯨ ꯇꯝꯃꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯗꯤ ꯉꯁꯤꯒꯤ ꯋꯥꯔꯤꯗꯗꯤ ꯈꯤꯇꯪ ꯍꯣꯡꯉꯝꯃꯗ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯐꯥꯎꯕꯗꯗꯤ ꯑꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯏ ꯐꯣꯔꯃꯦꯂꯤꯇꯤꯁꯤ ꯌꯥꯝꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯄ ꯑꯅꯤꯁꯨꯕꯗ ꯄꯨꯝꯊꯤꯠ ꯐꯅꯦꯛ ꯃꯄꯥꯜ ꯑꯅꯤ ꯂꯣꯟꯕ ꯅꯠꯇꯅ ꯑꯉꯧꯕ ꯃꯆꯨꯅ ꯃꯐꯝ ꯄꯨꯝꯕꯗ ꯂꯣꯜꯂꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯑꯉꯣꯝ ꯅꯤꯉꯣꯜꯅ ꯄꯣꯛꯄ ꯈꯨꯔꯥꯏ ꯂꯩꯃ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅ ꯁꯦꯠꯅꯩ ꯃꯆꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯕꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯐꯪꯕ ꯌꯥꯏ ꯈꯪꯅꯕꯅꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯗ ꯃꯥꯒꯤ ꯁꯤꯝꯕꯣꯜꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤ ꯑꯍꯨꯝꯁꯨꯕꯗ ꯍꯤꯖꯝ ꯃꯌꯦꯛ ꯅꯥꯏꯕꯤ ꯍꯤꯖꯝ ꯃꯌꯦꯛ ꯂꯨꯋꯥꯡ ꯀꯥꯡꯂꯨꯞꯇ ꯌꯥꯎꯕ ꯍꯤꯖꯝ ꯁꯥꯒꯩꯒꯤ ꯍꯤ ꯁꯥꯕꯗ ꯍꯩꯁꯤꯡꯂꯤꯕ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯍꯤ ꯁꯥꯕ ꯀꯣꯟꯗ꯭ꯔꯕꯅ ꯍꯤ ꯁꯥꯅꯅꯕ ꯎ ꯀꯛꯄꯗ ꯊꯦꯡꯅꯔꯛꯄ ꯐꯖꯔꯕ ꯃꯌꯦꯛ ꯑꯗꯨ ꯂꯧꯗꯨꯅ ꯂꯣꯟꯕ ꯐꯅꯦꯛꯅꯤ ꯉꯁꯥꯏ ꯍꯤꯖꯝ ꯃꯌꯦꯛ ꯍꯥꯏꯔꯤꯁꯦ ꯑꯉꯧꯕꯅ ꯑꯃꯨꯕꯅ ꯂꯣꯟꯕ ꯐꯅꯦꯛ ꯑꯁꯦ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯁꯦꯠꯅꯗꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯃꯐꯝꯗ ꯃꯥꯒꯤ ꯃꯐꯝ ꯇꯣꯉꯥꯟꯅ ꯄꯤꯔꯤ ꯃꯔꯤꯁꯨꯕꯗ ꯈꯣꯏꯖꯥꯎ ꯂꯣꯟꯕꯤ ꯑꯃꯨꯕ ꯀꯨꯝꯖꯤꯡꯕꯤꯒꯤ ꯐꯅꯦꯛ ꯑꯁꯦ ꯑꯔꯥꯡꯕ ꯐꯅꯦꯛ ꯃꯆꯨ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕꯅꯤ ꯑꯀꯦ ꯑꯃꯧ ꯍꯔꯥꯎ ꯇꯌꯥꯝꯕꯗ ꯁꯦꯠꯅꯩ ꯈꯣꯏ ꯑꯀꯣꯏꯕꯤ ꯐꯅꯦꯛ ꯑꯀꯦ ꯑꯃꯧꯒꯤ ꯊꯕꯛ ꯊꯅꯥꯗ ꯁꯦꯠꯅꯩ ꯍꯩꯁꯤꯡꯅ ꯃꯄꯥꯜ ꯂꯣꯜꯂꯕ ꯐꯅꯦꯛ ꯑꯁꯤꯒꯤ ꯃꯌꯦꯛꯁꯤꯡ ꯄ꯭ꯔꯃꯥꯟ ꯀꯌꯥꯒ ꯄꯥꯟꯗꯝꯅꯩ ꯑꯀꯣꯏꯕꯒꯤ ꯃꯅꯨꯡꯗ ꯈꯣꯏꯗꯧꯅ ꯀꯣꯟꯕ 9 ꯈꯛ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯈꯣꯏ ꯑꯀꯣꯏꯕꯤ ꯍꯥꯏꯅ ꯈꯪꯅꯩ ꯃꯌꯥꯏꯗ ꯊꯕꯤ ꯃꯔꯨ ꯍꯩꯇꯨꯞ ꯃꯔꯨ ꯃꯔꯤ ꯊꯪꯅꯅ ꯌꯥꯎꯏ ꯏꯁꯤꯡ ꯀꯨꯟꯒꯤ ꯃꯆꯤꯟ ꯑꯣꯏꯅ ꯃꯌꯥꯏꯗ ꯑꯀꯣꯏꯕ ꯃꯆꯥ ꯑꯃ ꯌꯥꯎꯏ ꯃꯄꯥꯟ ꯊꯪꯕ ꯑꯆꯧꯕ ꯑꯀꯣꯏꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯊꯛ ꯑꯃꯁꯨꯡ ꯃꯈꯥꯒꯤ ꯂꯤꯔꯨꯡ ꯑꯃꯁꯨꯡ ꯇꯦꯟꯅꯤ ꯍꯥꯏꯅ ꯈꯪꯅꯕ ꯇꯦꯡꯒꯥ ꯑꯅꯤ ꯌꯥꯎꯏ ꯍꯦꯛ ꯊꯪꯅꯕꯗ ꯊꯥ ꯃꯆꯦꯠ ꯊꯥꯁꯤ ꯊꯥꯅꯧ ꯑꯅꯤ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯑꯀꯣꯏꯕ ꯃꯆꯥ ꯑꯃ ꯁꯦꯡꯂꯕ ꯄꯥꯇ꯭ꯔꯒꯤ ꯃꯆꯤꯟ ꯑꯣꯏꯅ ꯄ꯭ꯔꯃꯥꯟ ꯇꯧꯏ ꯑꯃꯔꯣꯝꯗ ꯄꯥꯇ꯭ꯔ ꯑꯁꯦ ꯖꯤꯕꯁꯤꯡꯒꯤ ꯍꯧꯔꯛꯐꯝꯅꯤ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯐꯤꯒꯦ ꯐꯤꯖꯣꯜ ꯐꯅꯦꯛ
masu makal gi oiba mamal yam laba mugana saba phanek ase koi bigi haiphet manai masi lei masi ja ningthau macha nupi singna setnai taret subada pungau phanek aibadi ngasai mapan naiba arang badu nataba achamba angauba na namba phanek pu nupi singna lai khuramba lai tin thabak ingkhang awa ana taba matamda sijinai aduna masina isorgi tasengna asengba pungning soidaba phongdokpa ni amadi awa ana taraba imunggi awabada saruk yaba utpani masi pungo phane di akhoi ngasai gi udai rom sangba na udai rom machugi phanek sini kanap laipi maharani phambal kabada senai masigi su makhal ani sui kada chirong sanga leirong phi sangom mapal machugi oiba phi ani mayaida sangna taiba ama angangba wahong sagol amadi ngagi amasung leigi mawong sing lauduna mapanda luli phanek asigi saruk ahum thopagi aroiba saruk tana angangbana langi maharani kumudini na phayeng khulgi larembida lising amaga chanipan yangkhaida maidingu chandrakirtina silcharda jila darbar dagi thoklakpada mangol oinana bakatli hai mathangda lindu yekpa thopi kanap khada mayungda sangna lingi mayekna langi mapanda saruk ahum thongna khaidoi ahanbada higok ani subada leirong yatlaga napi ahum subana angangbana langi phi asibu andro khunggangi panam ningthauda laipi oina katnai resam furit khutna tuba velvet ki furit ase asangba amuba mangra machu amadi nganglak tauba mangra machu gi saigakba amasung saijonbagi mawongda konunggi leima sijinai khudangi aroibada thabaki amadi ngaki mapan akoibada pitrai amadi mingsel machet naptuna leitengi misamna su achamba lasing phina daiduna leiteng yaudana setnare nupa su resam furit le leirum phi di hujik leirum phi gi matang khara yamna ngangnariba che akoigi potni haibasigi matangda ojana kaino leirum phi gi matangda sumna bibiri maitei luhongba matamda kainayagi mapana machanupigi luhongbada piba khudolni maidingu charairongba matamda ingso 1938 dagina 1938 bau charairongba matam angom sagaiga maiteiga charau morona babu matam chuppada ningsingnanaba piba khudolni apauba ngabong phina saba phi ase amuba amasung angangbana yamna chamna langba natana atai leiteng yaude ing chamaga yankhai mari dagina chani humpu mari da palamba maidingu khuyoi tongpokta angom sagai gi ningol nongmai ahongbibu thajabada phi ase ahanbagi oina piki hai chaitharol kumbabada asumna leirum phi ase luhongbada thanaba yadraba machal ama oina hujik fawa pinarali sami lami phi amuba leirong amasung sangagi mawong lauduna lonba phi ase ningthauna mai paklaba chingmi chadanba amadi lami singda mana oina phi ase pinarami ningthaugi amadi leibaki yaiphanaba tauba mioi singda piba phi asigi mayaida samu ani sagol ani marakta lei samugi hek mathak amasung makhada thagi mawongda ngabu leitengki amuk makhada wahonggi mawongbu numitki mawong lauduna masek mangal utli leirongi mayaida angangba mayekna numit aduga sandokliba masa maya aduga angauba machet sing aduna thawamichak sing amasung atiyada leitengliba grahau pragrah sing butai thamasung numitna ipa imagi masakni nakal anida asangba masek singna ta machingi mahut silli hi achina manipurgi ningthoga atiyagi saklon singga leinaba mari phongdoi oiromda leiriba kamlarang asi yetlomda leiriba patup mayek samugi mawongda ningthogi phambal tongpham mawongsu utli sapi lanpi salanda
ꯃꯪꯒ꯭ꯔꯥ ꯃꯆꯨ ꯑꯃꯁꯨꯡ ꯑꯉꯥꯡꯕ ꯃꯆꯨꯅ ꯁꯥꯕ ꯃꯨꯒꯥ ꯐꯤꯗ ꯃꯆꯨ ꯃꯈꯜ ꯃꯈꯜꯒꯤ ꯂꯩꯔꯣꯡ ꯂꯣꯟꯕ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯑꯀꯜ ꯑꯊꯧ ꯑꯃꯗꯤ ꯂꯥꯟꯗ ꯊꯧꯅꯥ ꯐꯕ ꯑꯃꯗꯤ ꯇꯥ ꯈꯧꯁꯥꯕ ꯍꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯅꯥ ꯑꯣꯏꯅ ꯄꯤꯅꯩ ꯍꯥꯏꯔꯤꯕ ꯁꯥꯐꯤ ꯂꯥꯟꯐꯤꯒꯤ ꯐꯤꯁꯦ ꯌꯥꯔꯣꯡ ꯐꯤ ꯃꯣꯏꯔꯥꯡ ꯁꯂꯥꯏꯅ ꯄꯥꯈꯪꯕꯕꯨ ꯂꯥꯠꯄꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯄꯥꯈꯪꯕꯒꯤ ꯑꯊꯧꯕ ꯃꯌꯥꯒꯤ ꯃꯑꯣꯡ ꯂꯧꯗꯨꯅ ꯏꯟꯅꯐꯤꯒꯤ ꯃꯄꯥꯟꯗ ꯂꯩꯇꯦꯡꯂꯤ ꯈꯔ ꯊꯦꯡꯊꯔꯛꯂꯒ ꯃꯣꯏꯔꯥꯡ ꯐꯤ ꯍꯥꯏꯅ ꯈꯪꯅꯔꯛꯈꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯣꯏꯔꯥꯡ ꯐꯤ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯆꯠꯅꯗꯅ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯆꯠꯁꯨ ꯆꯠꯅꯈꯤꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯐꯖꯔꯕ ꯃꯩꯇꯩꯒꯤ ꯐꯤ ꯑꯗꯨꯅꯤ ꯃꯩꯇꯩꯉꯨ ꯂꯣꯏꯌꯨꯝꯕꯒꯤ ꯃꯇꯥꯡꯗ 1963 1912 ꯑꯁꯤꯒꯨꯝꯕ ꯐꯤ ꯁꯥꯕ ꯑꯁꯦ ꯊꯣꯡꯀꯥꯝ ꯌꯨꯝꯅꯥꯛꯇ ꯊꯣꯡꯀꯥꯝ ꯌꯨꯝꯅꯥꯛꯅꯤ ꯌꯨꯝꯅꯥꯛ ꯑꯃ ꯁꯤꯟꯅꯈꯤ ꯃꯇꯨꯡꯗ ꯋꯥꯡꯈꯩꯗ ꯂꯩꯕꯤ ꯅꯨꯄꯤꯁꯤꯡꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯃꯈꯜ ꯃꯈꯥꯒꯤ ꯅꯃꯨꯅꯥ ꯄꯨꯊꯣꯛꯂꯛꯂꯤ ꯃꯅꯥꯐꯤ ꯔꯤꯋꯥꯔꯗꯇꯣ ꯃꯩꯗꯤꯡꯉꯨ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯃꯩꯗꯤꯡꯉꯨ ꯈꯨꯌꯣꯏ ꯇꯣꯝꯄꯣꯛꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯐꯤꯁꯤꯡ ꯄꯨꯊꯣꯛꯈꯤ ꯃꯨꯒꯥ ꯈꯥꯃꯨ ꯆꯞꯄ ꯅꯝꯕ ꯐꯩꯖꯣꯝ ꯃꯨꯒꯥꯗ ꯈꯥꯃꯨ ꯆꯞꯄ ꯅꯝꯕ ꯐꯩꯖꯣꯝ ꯔꯦशम ꯐꯨꯔꯤꯠ ꯁꯥꯏꯖꯣꯟꯕ ꯁꯥꯏꯀꯛꯄ ꯁꯅꯥ ꯈꯨꯖꯤ ꯇꯥꯟ ꯀꯣꯌꯦꯠ ꯐꯌꯦꯠ ꯄꯖꯦꯡ ꯐꯤꯔꯥꯜ ꯖयꯄत्र ꯂꯥꯟꯐꯤ ꯂꯝꯊꯥꯡ ꯈꯨꯜꯂꯛ ꯁꯝꯖꯤꯟꯅꯆꯤꯡꯕ ꯑꯁꯦ ꯃꯅꯥ ꯐꯤ ꯉꯥꯛꯇꯅꯤ ꯃꯤ ꯑꯃꯒꯤ ꯇꯧꯕ ꯉꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯥꯁꯤꯡ ꯑꯁꯦ ꯑꯀꯛꯅꯕꯗ ꯄꯤ ꯈꯨꯗꯝ ꯑꯣꯏꯅ ꯂꯩꯄꯥꯛꯀꯤ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯇꯧꯕ ꯃꯟꯇ꯭ꯔꯤ ꯁꯦꯅꯥꯄꯇꯤꯅꯆꯤꯡꯕꯗ ꯔꯦशम ꯐꯨꯔꯤꯠ ꯁꯥꯏꯖꯣꯟꯕ ꯁꯅꯥ ꯈꯨꯖꯤ ꯇꯥꯟ ꯀꯣꯌꯦꯠ ꯈꯥꯃꯨ ꯆꯞꯄ ꯄꯤꯒꯅꯤ ꯂꯥꯃꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤꯗꯤ ꯀꯣꯌꯦꯠꯇ ꯐꯤꯔꯥꯜ ꯀꯥꯔꯟ ꯊꯦꯠꯀꯅꯤ ꯙꯔꯃꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏꯅꯆꯤꯡꯕ ꯇꯧꯕ ꯃꯤꯗꯅ ꯁꯅꯥ ꯈꯨꯖꯤ ꯇꯥꯟ ꯀꯣꯌꯦꯠꯇ ꯁꯅꯥꯒꯤ ꯈꯨꯗꯣꯟ ꯀꯥꯞ 2-3 ꯄꯥꯛꯄ ꯃꯆꯨ ꯊꯣꯟꯕꯗꯤ ꯖयꯄत्र ꯐꯪꯂꯕꯅꯤ ꯍꯥꯏꯅ ꯈꯪꯅꯩ ꯅꯤꯡꯊꯧꯒꯤ ꯑꯃꯗꯤ ꯂꯩꯄꯥꯛꯀꯤ ꯋꯥꯌꯦꯜ ꯁꯥꯁꯟꯒꯤ ꯑꯔꯨꯕ ꯇꯥꯟꯅꯕꯗ ꯌꯥꯎꯕ ꯃꯤꯗ ꯔꯦꯁꯣꯝ ꯐꯨꯔꯤꯠ ꯁꯥꯏꯀꯛꯄ ꯂꯝꯊꯥꯡ ꯈꯨꯜꯂꯛ ꯀꯣꯛꯌꯦꯠ ꯄꯤꯒꯅꯤ ꯃꯨꯛꯅꯥ ꯀꯥꯡꯖꯩ ꯇꯥꯟꯅꯕꯗ ꯃꯤꯊꯣꯏ ꯃꯤꯍꯦꯜꯂꯕ ꯅꯤꯡꯈꯝ ꯁꯝꯖꯤꯟ ꯄꯤꯒꯅꯤ ꯅꯤꯡꯈꯝ ꯁꯝꯖꯤꯟ ꯁꯂꯥꯏ ꯀꯣꯌꯦꯠ ꯑꯉꯝ ꯑꯊꯧꯒꯤ ꯂꯩꯇꯦꯡꯅꯤ ꯂꯦꯡꯈꯥꯡ ꯄꯥꯛꯂꯣꯏ ꯀꯣꯌꯦꯠ ꯀꯥꯡꯗ꯭ꯔꯨꯝ ꯑꯃꯁꯨꯡ ꯑꯃꯨꯕꯅ ꯂꯥꯃꯤ ꯑꯃꯗꯤ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕꯗ ꯂꯩꯇꯦꯡꯒꯅꯤ ꯐꯔꯥꯡꯆꯤ ꯑꯉꯥꯡꯕꯅ ꯅꯤꯡꯊꯧꯒꯤ ꯐꯝꯐꯝꯗ ꯑꯗꯣ ꯑꯉꯧꯕꯅ ꯑꯇꯩꯒꯤ ꯑꯣꯏꯒꯅꯤ ꯀꯪꯂꯩ ꯁꯛꯈꯪ ꯈꯨꯗꯝ ꯆꯤꯡꯒꯤ ꯑꯃꯁꯨꯡ ꯇꯝꯒꯤ ꯐꯤꯖꯣꯜꯁꯤꯡꯗ ꯈꯦꯟꯅꯕ ꯇꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯤꯡꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯀꯥꯡꯂꯨꯞ 32-33ꯒꯤ ꯃꯊꯛꯇꯁꯨ ꯂꯩꯔꯤ ꯃꯈꯣꯏꯒꯤꯁꯨ ꯐꯤꯖꯦꯠ ꯆꯠꯅ ꯂꯣꯟꯆꯠ ꯑꯃꯗꯤ ꯃꯆꯨ ꯁꯤꯖꯤꯟꯅꯕꯒꯤ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯋꯥꯈꯜꯂꯣꯟ ꯂꯩꯖꯩ ꯑꯔꯥꯡꯕ ꯃꯄꯥꯜ ꯂꯣꯟꯗꯕꯁꯤꯡ ꯀꯕꯨꯏ ꯀꯨꯀꯤꯁꯤꯡ ꯑꯃꯗꯤ ꯀꯣꯝ ꯆꯣꯊꯦꯞ ꯄꯨꯔꯨꯝ ꯑꯥꯏꯃꯣꯜ ꯆꯤꯔꯨ ꯂꯝꯈꯥꯡ ꯇꯔꯥꯎꯒꯤ ꯅꯨꯄꯤꯁꯤꯡꯅ ꯁꯦꯠꯅꯩ ꯆꯤꯡꯃꯤ ꯀꯥꯡꯂꯨꯞ ꯑꯃꯃꯝꯒꯤ ꯑꯣꯏꯅ ꯈꯦꯟꯅꯕ ꯑꯃꯗꯤ ꯐꯖꯕ ꯁꯤꯡꯊꯥꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯗꯕꯅ ꯄꯟꯖꯔꯔꯣꯏ ꯆꯥꯎꯔꯥꯛꯅ ꯄꯜꯂꯕꯗ ꯆꯤꯡꯃꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯤꯕ ꯐꯤꯔꯣꯟꯗ ꯃꯔꯨ ꯑꯣꯏꯅ ꯂꯣꯜꯂꯤꯕ ꯃꯌꯦꯛꯁꯤꯡ ꯑꯁꯦ ꯑꯌꯥꯝꯕꯅ ꯆꯨꯊꯦꯛ ꯅꯥꯏꯕ ꯑꯆꯨꯝꯕ ꯂꯩꯏ ꯇ꯭ꯔꯥꯏꯡꯒꯨꯂꯔꯅ ꯃꯔꯨ ꯑꯣꯏ ꯑꯀꯣꯟꯕꯒꯤ ꯂꯩꯔꯣꯡꯅꯆꯤꯡꯕ ꯀꯌꯥ ꯇꯣꯏꯅ ꯌꯥꯎꯗꯦ ꯃꯆꯨꯁꯨ ꯇꯝꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯆꯨꯁꯤꯡꯒ ꯆꯥꯡꯗꯝꯅꯕꯗ ꯑꯃꯨꯕ ꯑꯉꯥꯡꯕ ꯑꯁꯪꯕ ꯅꯥꯄꯨꯅꯆꯤꯡꯕ ꯑꯌꯥꯛꯄ ꯃꯆꯨꯁꯤꯡ ꯁꯤꯖꯤꯟꯅꯩ ꯑꯁꯪꯕ ꯑꯃꯁꯨꯡ ꯑꯃꯨꯕꯅ ꯃꯌꯨꯡꯗ ꯁꯥꯡꯅ ꯂꯥꯡꯕ ꯐꯤ ꯃꯔꯤꯡ ꯑꯃꯗꯤ ꯇꯔꯥꯎ ꯀꯥꯡꯂꯨꯞꯁꯤꯡꯅ ꯁꯤꯖꯤꯟꯅꯩ ꯑꯍꯥꯟꯕꯗ ꯆꯦꯡꯂꯩ ꯁꯥꯒꯩꯒꯤ ꯐꯤ ꯑꯣꯏꯔꯝꯃꯤ ꯀꯕꯨꯏ ꯃꯔꯤꯡꯅꯆꯤꯡꯕ ꯈꯔ ꯅꯠꯇꯅ ꯑꯇꯩꯗꯤ ꯄꯪꯁꯤꯟ ꯁꯤꯖꯤꯟꯅꯗꯦ ꯇꯥꯡꯈꯨꯜꯒꯤ ꯑꯉꯥꯡꯕ ꯉꯕꯣꯡ ꯐꯤ ꯌꯥꯝꯅ ꯂꯦꯝꯕ ꯐꯤꯅꯤ ꯑꯗꯨꯒ ꯇꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯉꯧꯕ ꯅꯥꯄꯨ ꯁꯪꯂꯩꯅꯕ ꯍꯤꯒꯣꯛ ꯃꯪꯒ꯭ꯔꯥ ꯃꯆꯨꯅꯆꯤꯡꯕ ꯑꯏꯪꯕ ꯃꯆꯨꯁꯤꯡꯅ ꯅꯝꯅ ꯁꯤꯖꯤꯟꯅꯩ ꯂꯣꯏꯅꯅ ꯐꯤꯔꯣꯜꯗ ꯂꯣꯟꯕ ꯃꯌꯦꯛꯁꯤꯡ ꯑꯀꯣꯟꯕꯒꯤ ꯂꯩꯔꯣꯡꯅꯆꯤꯡꯕ ꯑꯌꯥꯝꯕ ꯌꯥꯎꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯆꯤꯡꯃꯤꯁꯤꯡꯒꯤꯅ ꯑꯌꯥꯛꯄ ꯃꯆꯨ ꯑꯃꯗꯤ ꯆꯨꯊꯦꯛ ꯀꯣꯟꯖꯤꯜ ꯅꯥꯏꯕ ꯃꯌꯦꯛꯁꯤꯡ ꯑꯗꯨꯒ ꯇꯝꯒꯤꯅ ꯀꯣꯜꯂꯞ ꯇꯧꯕ ꯑꯀꯣꯏꯕ ꯃꯌꯦꯛꯁꯤꯡ ꯑꯃꯁꯨꯡ ꯑꯃꯦꯡꯕ ꯑꯊꯣꯠꯄ ꯃꯆꯨꯁꯤꯡꯅ ꯅꯝꯅ ꯁꯤꯖꯤꯟꯅꯩ ꯀꯔꯤꯒꯤ ꯈꯦꯟꯅꯔꯤꯕꯅꯣ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯕ ꯌꯥꯕꯗꯤ ꯏꯪꯂꯦꯟꯒꯤ ꯑꯥꯔꯠ ꯀ꯭ꯔꯤꯇꯤꯛ ꯁꯥꯔ ꯍꯔꯕꯔꯠ ꯔꯤꯗ꯭ꯁꯀꯤ ꯋꯥꯐꯝꯅꯤ ꯃꯍꯥꯛꯀꯤ ꯃꯣꯠꯇ ꯍꯤꯡꯕꯗ ꯑꯇꯠꯄ ꯂꯩꯇꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯕ ꯉꯝꯕ
narak mongchong angam baching lokha cha kai lin kang na chingba aphaba ising marang kai na phangdaba yumban kaiban da leita da ba mahausa da gi loina duna lagni ba phibam kaya marum achina prakriti gi mateng loduna ye pakot ba madi prakriti gi ameng ba man ba machu bu amu hanna matau tam duna chijina ba pam da bagi mong ni mong machu asidagi thaptok pa pami aduna anoba asapi hai khudam oina Arab, Spain, Egypt, Byzantine, Roman, Peru, Mexico, Java, Japan, Cubism, Artachingba, Ayekba, Mong Singda, Akanba Sati, Amasung Anoba, Ihul P. Amaromda Yumban Bada Kudong, Karataba Lamdam Singi, Mui Singna Prakiti Bu Naksina Nayangi, Amasung Akoy Bada Tuina Uriba Sagona Riba Masak Singi Mong Matom Duna, Tuina Ubapan. Prakriti na mamani mapani maram maduna machusu ameng ba mayekso akon ba namna sijine hingbagi pandam oine hawa nungsit chang nai na thok chathok marang kai ba mafam sing gi pamjabani khudam oina temperate zone gi rina chan tara truk suba chahi jagi Europe amadi Christian singi art asina singbani Manipur gi amugi yenglabada tamgi mi sing ache yamna khundariba miyoi singna sijinariba yamna namna khundariba miyoi singna sijinariba machu singi mayek sing mengi tholi aduga chingmi singina ya i maong su kalli su thek konjin nai machu na kari phongdokliba ꯑꯩꯈꯣꯏꯅ ꯃꯊꯛꯇ ꯎꯈ꯭ꯔꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯕꯗ ꯃꯆꯨꯅꯁꯨ ꯐꯝꯐꯝ ꯑꯃ ꯊꯥꯅꯕ ꯂꯩꯇꯅ ꯀꯣꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯔꯨꯑꯣꯏꯕ ꯃꯆꯨꯁꯤꯡ ꯀꯔꯝꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒ ꯑꯩꯈꯣꯏꯒꯤ ꯐꯤꯖꯣꯜꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯆꯨꯁꯤꯡꯒꯤ ꯐꯖꯕ ꯈꯔ ꯍꯦꯟꯅ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯒꯅꯤ ꯃꯈꯥꯗ ꯃꯆꯨ ꯈꯔꯒꯤ ꯃꯔꯝꯗ ꯅꯩꯅꯔꯤ ꯀꯥꯗ ꯑꯉꯥꯡꯕ ꯃꯆꯨ ꯄꯨꯝꯅꯃꯛꯀꯤ ꯃꯅꯨꯡꯗ ꯑꯉꯥꯡꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯤꯐꯝ ꯆꯤꯡꯁꯤꯜꯂꯤ ꯃꯆꯨ ꯑꯁꯤꯅ ꯁꯥꯐꯨ ꯀꯟꯕ ꯃꯌꯥꯏ ꯀꯥꯍꯟꯕ ꯃꯄꯨꯡ ꯐꯥꯕ ꯌꯦꯠꯐꯗ꯭ꯔꯕ ꯏꯊꯤꯜ ꯄꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯈꯣꯏꯁꯥꯎꯅꯔꯕ ꯐꯣꯡꯗꯣꯛꯄ ꯃꯆꯨꯅꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯈꯣꯏꯁꯥꯎꯅꯕ ꯐꯣꯡꯗꯣꯛꯄ ꯃꯆꯨꯅꯤ ꯃꯃꯥꯡ ꯊꯥꯒꯟꯕ ꯆꯔꯥꯡꯅꯕ ꯀꯩꯊꯦꯜ ꯃꯦꯂꯥ ꯑꯃꯗꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯁꯨꯇꯤꯒꯤ ꯗ꯭ꯔꯤꯁ꯭ꯌꯒ ꯆꯥꯁꯤꯟꯅꯩ ꯃꯆꯨ ꯑꯁꯤꯒ ꯂꯣꯏꯅꯕ ꯏꯍꯨꯜ ꯑꯀꯟꯕ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯑꯁꯥꯎꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯅꯥ ꯈꯠꯅꯕ ꯀꯥꯝ ꯑꯃꯗꯤ ꯅꯨꯄꯥ ꯊꯣꯛꯄꯒ ꯅꯛꯁꯤꯟꯅꯩ ꯆꯤꯅꯥꯗꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗ ꯁꯤꯖꯤꯟꯅꯩ ꯊꯥꯏꯅꯒꯤ ꯑꯣꯏꯕ ꯙꯔꯃꯗ ꯃꯔꯩꯕꯥꯛ ꯅꯤꯡꯕꯒꯤ ꯊꯥꯖꯕ ꯔꯣꯃꯥꯟꯁꯤꯡꯅ ꯃꯔꯩꯕꯥꯛ ꯅꯤꯡꯕꯒꯤ ꯐꯤꯔꯥꯠ ꯎꯠꯂꯤ ꯃꯤꯀꯤ ꯃꯤꯈꯪꯍꯟꯕ ꯇꯦꯔꯣꯔꯤꯁ ꯑꯃꯗꯤ ꯁꯥꯁꯟ ꯂꯤꯡꯗꯕ ꯃꯤꯁꯤꯡꯅ ꯃꯨꯛꯅꯕ ꯑꯃꯗꯤ ꯍꯤꯡꯁꯥ ꯄꯥꯝꯕꯒꯤ ꯃꯑꯣꯡꯒ ꯆꯥꯅꯩ ꯀꯥꯝꯒ ꯃꯔꯤ ꯂꯩꯅꯕ ꯃꯐꯝꯗꯤ ꯈꯪꯗꯕ ꯔꯦꯗ ꯂꯥꯏꯠ ꯑꯦꯔꯤꯌꯥ ꯍꯥꯏꯅꯩ ꯂꯤꯡꯒ ꯃꯨꯔꯇꯤꯒ ꯆꯥꯁꯤꯟꯅꯩ ꯑꯗꯨꯕꯨ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯃꯆꯨ ꯑꯁꯤ ꯌꯦꯡꯕꯗ ꯆꯣꯛꯊꯩ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯝꯕꯥ ꯍꯤꯒꯣꯛ ꯅꯠꯇ꯭ꯔꯒ ꯑꯁꯪꯕ ꯄꯨꯝꯅꯃꯛꯅ ꯑꯃꯨꯛ ꯄꯥꯝꯅꯔꯛꯏ ꯊꯧꯅꯥ ꯐꯕ ꯃꯔꯤꯡꯖꯦꯜ ꯂꯩꯕ ꯆꯥꯎꯈꯠꯄ ꯃꯪꯒꯣꯜ ꯑꯣꯏꯕ ꯃꯆꯨꯅꯤ ꯍꯥꯏꯅꯁꯨ ꯂꯧꯅꯩ ꯅꯥꯄꯨ ꯃꯆꯨꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯟꯕ ꯃꯆꯨꯅꯤ ꯌꯦꯜꯂꯣꯁꯦ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯁꯤꯖꯤꯟꯅꯩ ꯂꯪꯅ ꯉꯥꯟꯕ ꯅꯥꯄꯨ ꯄꯨꯛꯅꯤꯡ ꯃꯀꯥ ꯂꯥꯝꯕ ꯑꯃꯗꯤ ꯅꯨꯃꯤꯠꯀꯤ ꯈꯨꯗꯝꯅꯤ ꯆꯤꯅꯥꯗꯗꯤ ꯇꯁꯦꯡꯅ ꯂꯥꯏ ꯇꯤꯟꯒꯤ ꯑꯗꯨꯒ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟꯁꯤꯡꯅ ꯂꯥꯏꯅꯤꯡꯐꯝꯗ ꯁꯅꯥꯒꯤ ꯃꯍꯨꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯇꯁꯦꯡꯅ ꯂꯥꯏꯒꯤ ꯁꯤꯡꯍꯥꯁꯟꯒꯤ ꯃꯅꯤꯡꯗ ꯁꯤꯖꯤꯟꯅꯕ ꯃꯉꯥꯜ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯅꯤꯡꯁꯤꯡꯍꯜꯂꯤ ꯀ꯭ꯔꯤꯁꯅꯒꯤ ꯐꯩꯖꯣꯝꯒꯤ ꯃꯆꯨ ꯅꯥꯄꯨꯅ ꯑꯉꯥꯡꯕꯒ ꯌꯥꯟꯅꯕ ꯀꯝꯂꯥ ꯔꯪꯅꯤ ꯈꯔ ꯃꯝꯁꯤꯟꯕ ꯅꯥꯄꯨꯗꯤ ꯄꯥꯝꯅꯗꯦ ꯃꯔꯝꯗꯤ ꯃꯁꯤꯅ ꯑꯅꯥꯕ ꯂꯥꯏꯅꯥ ꯍꯧꯅ ꯈꯪꯗꯕ ꯄꯥꯡꯗꯕ ꯀꯂꯛ ꯈꯝꯕꯟꯅꯕ ꯂꯧꯅꯝꯕ ꯂꯧꯇꯨꯅꯕ ꯂꯝꯆꯠꯅꯆꯤꯡꯕ ꯅꯛꯁꯤꯟꯅꯩ ꯅꯣꯡꯆꯨꯞꯂꯣꯝꯗꯗꯤ ꯆꯪꯕ ꯌꯥꯗ꯭ꯔꯕ ꯖꯍꯥꯖ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯅꯥꯄꯨꯒꯤ ꯐꯤꯔꯥꯜ ꯊꯦꯡꯅꯩ ꯇꯔꯥꯁꯨꯕ ꯆꯍꯤꯆꯥꯗ ꯐ꯭ꯔꯥꯟꯁꯇ ꯕꯤꯁ꯭ꯋꯥꯁꯘꯥꯇꯛ ꯑꯃꯗꯤ ꯗꯥꯀꯨꯁꯤꯡꯒꯤ ꯃꯌꯨꯝꯗ ꯅꯥꯄꯨ ꯇꯩꯅꯩ ꯖꯨꯗꯥꯁꯀꯤ ꯐꯤꯖꯦꯠꯀꯤ ꯅꯥꯄꯨ ꯃꯆꯨꯅꯤ ꯃꯔꯥꯜ ꯂꯩꯖꯔꯦ ꯍꯥꯏꯖꯔꯕ ꯃꯤꯒꯤ ꯐꯤꯖꯣꯜꯒꯤ ꯃꯆꯨ ꯀꯨꯝꯀꯨꯝ ꯁꯦꯐ꯭ꯔꯣꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯍꯧꯖꯤꯛꯇꯤ ꯌꯦꯜꯂꯣ ꯗꯣꯒ ꯌꯦꯜꯂꯣ ꯖꯔꯅꯦꯂꯤꯖꯝ ꯌꯦꯜꯂꯣ ꯁ꯭ꯇ꯭ꯔꯤꯛ
हाइबदी लौनम्बा पाखलहनबा पांगदबा अमदि लमचत नाइदबबु खंगनबदा सिजिनै अदुबु मफम मतम चाना सिजिनरबदी नुआइतबा याउदे बसंत ऋतु पुंसिगी अनौबा इथिल लाकपा अमसुंग नहाव ओइबगी सु सिजिनै हिगोक मचु इंबा मेंबा मोंग हादबा येतकंदबा फुंदोई मचु असि आत्मागा मरी लेनै कामगा मरी लेनदे नाइतोम ताबा मचुनी लेचिन नोंखाई ओइ पाकना संदोकपा अथापा अमदि मपाल नाइदबबु फोंदोई लाइसंग पुक्सेल सेंबा आशा अमदि इंबा तप्पगी मरी लेनै नोंसुग्रोमददी ब्लू ब्लडेड हाइबदी नुंगाई याइफबबु अदुदी अदुना पुक्सेल चुम्बबु खंगनै ममांगैदा मणिपुरदा हिगोक मचुगी कोगेट समाजगा सोकनबा यादबसिंग येनहली असंगबा धर्मगा मरी लेनबा असंगबना थाजबा अमर ओइबा अमदि वाखल खनबा फोंदोई तनौबा नहा इंखलक्लिबा सिंगबुसु खंगनै असंगबा मना यावबा चोरफोनगी उषा शांतिगी पाउजेनी कंगबा नाइद्रबा पांबीगी उनाना लेंबा जयमला छैबा नाइद्र बगा प्रमाण तौ अंगौबा येननिंगाई लेत्रबा पुंगनिंग थौगटपा अंगानबा नुंसित नुंसा मैसा मरांग कायना लांगबा पुंगनिंग हुबा तगत तेकपा फोंदोई मरी लेनबसिंग तसेंगना इंद्री खुदुम चल्लबा पाप चेंदबा पुक्सेल सेंगबा तसेंगबबु ताई अंगौबा फिराल खुथारबा नत्रगा लांदा मतम खरगी ओइना लेपलबगी खुदम फोंदोई सिनाददी अंगौबा मचुना अवाबा कायना मचाक लांगबबु खंगनै नोंसुगलोंगीदी लुहोंगदौरिबा कायनागी फिजोलगी मचु ओइना सिजनै मणिपुरदा चक्चा हिजानबा लुहोंबा अवाबा कर्म धर्म लाइटिंगी थबक थौरमदा नुपासिंगी फिजेट की मचुनी अवाबा नुआइबा नंगलिबा इमुंग मनुंगी फिबमदा पुंगनिंग हक्चांग टिंगना सरुक याबगी मवोंगनी अंगौबा मचु पुनमकी हौफमनी पुनमक्सु अमुक सुसिनबा ngami धर्म कर्मदा पुंगनिंग लुसिनबगी खुदमनी अमुबा मचु हंथबा चिंगलेंबा वाखल लेबबु ताकपदा सिजिनै नोंसुगलोमददी मचु असे अवाबा नुंसुग नुंजानबा अमदि असीबबु खंगनै ममांगैदा सबत्यागी अंगांग अहल खाक्तना अकीबा मचु असे मरी लेनै खन्नरमी लोइनना अरोनबा अकीबा फावनबा अमसुंग फत्तबबु खंगनै मणिपुरदा सालांगी फिजेसिंग अमुबना ओइ अदुबु अंगौबा नत्रगा अतोपा मचु गी मतुंग दा लेरबदी तसेंगबा सकलोन उतली हिंदू धर्म चंगलपदा पीबा फजबा इनोट तरानिपाल सुबह शताब्दीदा मणिपुरदा हिंदू धर्म मराताना चंगसिलखिबा लोइनना मैदिंगु भैगाचंद्रना पानबा मतम इंकुमजा 1948 1948 निंथीरबा राज कयाना लेकेंगलबा महाराज कृष्ण की फिजोल मैदिंगु गी मंगलांदा उहल्लंबा सकमदगी लौदुना मखागे असुमना लेकेंगी ख्वांगदा सना फिगे खोंगदा नोपुर निंगदा दोहरा लेंगबांदा फीना खू योबा ngakta maniratna amadi banamala kokta wahongi chura khuta khuji tan pumba natabara bes haina khangnarba asini krishna gi amuba higong machuna tengban bajiba pumba bu awa ana dagi kanbi haiba takpani punamak awa ana gi masalang babu takpa machuni kudam moina krishna na pu utana gi hu chen ba khomlang thaksilli govardhan gi singbu thanga tuna jiba singbu nongju nongsadagi kanbi amasung banbu maina praloigi masak lauduna chaklaklabada sasan saji sangai uche waya uri wari pumba kanbi duna mairi pumbado mabung nungda yotsalli amuka su krishna di saktam lising tara pubani eka gopi eka sam haiduna leiri thakha sinba thungna yobani haibase thamna sandok kanba higok machuna takli राधागी भिजोल मथंग गोपी मयामगी मयाइदा लेबा राधागी पोलोइदी असंगबा मचुनी पोलोइगी लेसिनबा असंगबा राधागी सना खुदोंगलबा कुचु गा पाबदी पुंगिंग सुमनिंगाइनी मचु अनि असि महै मथौ थौगनदुना मिफम होंगबा नाइदबा मखै निंथीजै
ꯔꯙꯥꯒꯤ ꯃꯇꯤꯡ ꯃꯒꯨꯟꯕꯨ ꯒꯣꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯇꯣꯞ ꯇꯣꯞꯅ ꯎꯅꯅꯕ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯒꯣꯄꯤꯁꯤꯡꯒꯤ ꯄꯣꯠꯂꯣꯏꯒꯤ ꯃꯆꯨꯁꯤꯡꯗꯤ ꯑꯉꯥꯡꯕꯅꯤ ꯑꯁꯨꯝꯅ ꯔꯙꯥꯒꯤ ꯑꯁꯪꯕ ꯄꯣꯠꯂꯣꯏꯒꯤ ꯃꯆꯨꯒ ꯒꯣꯄꯤꯁꯤꯡꯒꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯄꯣꯠꯂꯣꯏꯁꯤꯡꯒ ꯄꯨꯟꯅ ꯌꯦꯡꯕꯗ ꯃꯅꯤꯃꯨꯛꯇ ꯇꯟꯅ ꯊꯜꯂꯕ ꯗ꯭ꯔꯤꯁ ꯑꯃꯒꯨꯝꯅ ꯑꯌꯦꯡꯕꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤ ꯒꯣꯄꯤꯁꯤꯡꯅ ꯑꯁꯪꯕ ꯑꯃꯁꯨꯡ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯂꯤꯠꯇꯨꯅ ꯃꯈꯣꯏꯅ ꯀ꯭ꯔꯤꯁꯅꯒꯤ ꯑꯃꯨꯕ ꯃꯆꯨꯕꯨ ꯍꯦꯟꯅ ꯄꯥꯝꯖꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯔꯙꯥ ꯀ꯭ꯔꯤꯁꯅꯒꯤ ꯂꯤꯂꯥꯗ ꯚꯛꯇꯤ ꯀꯠꯆꯕꯒꯤ ꯁꯛꯇꯝꯅꯤ ꯚꯛꯇꯤꯗ ꯑꯀꯥꯏꯕ ꯊꯣꯛꯇꯅꯕ ꯒꯣꯄꯤꯁꯤꯡꯒꯤ ꯊꯕꯥꯛꯇ ꯑꯆꯝꯕ ꯑꯉꯧꯕ ꯐꯤꯅ ꯑꯃꯨꯛ ꯌꯦꯠꯁꯤꯟꯗꯨꯅ ꯊꯕꯥꯛꯀꯤ ꯃꯑꯣꯡꯕꯨ ꯀꯥꯎꯍꯜꯂꯤ ꯒꯣꯄꯤꯁꯤꯡꯅ ꯖꯣꯒꯤꯅꯤꯅꯤ ꯂꯥꯏꯅꯤꯡꯕꯤꯅꯤ ꯍꯥꯏꯕ ꯈꯪꯅꯅꯕ ꯀꯣꯛꯀꯤ ꯂꯩꯇꯦꯡꯕꯨ ꯁꯝꯕꯨꯜ ꯂꯨꯇꯣꯟꯗ ꯄꯨꯟꯗꯨꯅ ꯖꯇꯥ ꯑꯣꯏꯅ ꯊꯝꯃꯤ ꯑꯃꯁꯨꯡ ꯚꯛꯇꯤ ꯔꯁ ꯀꯥꯏꯗꯅꯕ ꯁꯝꯕꯨꯟ ꯑꯗꯣ ꯑꯉꯧꯕ ꯐꯥꯎꯅ ꯎꯕ ꯉꯝꯕ ꯑꯄꯥꯕ ꯐꯤꯅ ꯑꯃꯨꯛ ꯀꯨꯞꯇꯨꯅ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏꯒꯨꯝꯅ ꯃꯥꯏꯊꯣꯡꯕꯨ ꯎꯍꯟꯗꯨꯅ ꯍꯦꯟꯅ ꯐꯖꯍꯜꯂꯤ ꯂꯣꯏꯅꯅ ꯄꯣꯠꯂꯣꯏꯒꯤ ꯄꯣꯡꯊꯣꯛꯄꯒꯤ ꯃꯑꯣꯡꯕꯨ ꯂꯝꯕꯥ ꯑꯣꯏꯅ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕ ꯁꯑꯣꯡ ꯁꯥꯗꯥ ꯑꯣꯏꯍꯜꯂꯤ ꯀ꯭ꯔꯤꯁꯅꯒꯤ ꯚꯛꯇꯤꯗ ꯂꯨꯞꯁꯤꯟꯕ ꯖꯒꯣꯏ ꯑꯣꯏꯕꯅ ꯃꯥꯏꯈꯨꯝ ꯎꯞꯄ ꯑꯁꯦ ꯍꯤꯌꯥꯡꯒꯩ ꯄꯨꯔꯅꯤꯃꯥꯗ ꯀꯠꯄ ꯃꯍꯥꯔꯥꯖꯀꯤ ꯐꯤꯖꯦꯠꯁꯨ ꯚꯛꯇꯤꯒ ꯆꯥꯅꯅ ꯃꯩꯗꯤꯡꯉꯨ ꯚꯥꯏꯒꯆꯟꯗ꯭ꯔꯅ ꯁꯦꯝꯈꯤꯕꯅꯤ ꯃꯩꯗꯤꯡꯉꯨ ꯅꯔꯁꯤꯡꯍ 1994ꯗꯒꯤꯅ 1950 ꯂꯩꯇꯦꯡꯁꯤꯡ ꯑꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯅ ꯄꯣꯠꯂꯣꯏꯗ ꯆꯃꯛꯀꯤ ꯊꯤꯟꯕ ꯄꯣꯠꯁꯥꯠꯇ ꯀꯤꯅꯥꯔ ꯊꯤꯟꯕ ꯆꯦ ꯀꯨꯞꯅ ꯌꯥꯠꯇꯨꯅ ꯁꯝꯖꯤꯂꯩ ꯂꯨꯈꯝꯗ ꯍꯥꯞꯆꯤꯟꯕ ꯇꯧꯗꯨꯅ ꯁꯦꯝꯒꯠꯈꯤ ꯍꯤꯌꯥꯡꯒꯩ ꯄꯨꯔꯅꯤꯃꯥꯒꯤ ꯑꯍꯤꯡꯗ ꯃꯍꯥꯔꯥꯖ ꯀꯠꯂꯒ ꯆꯥꯅꯅꯕ ꯒꯣꯄꯤꯁꯤꯡꯒꯤ ꯄꯣꯠꯂꯣꯏꯗ ꯍꯤꯌꯥꯡꯒꯩꯒꯤ ꯄꯨꯔꯅꯤꯃꯥꯒꯤ ꯑꯍꯤꯡꯗ ꯃꯍꯥꯔꯥꯖ ꯀꯠꯂꯒ ꯆꯥꯅꯅ ꯒꯣꯄꯤꯁꯤꯡꯒꯤ ꯄꯣꯠꯂꯣꯏꯗ ꯇꯒꯨꯞ ꯏꯔꯪ ꯂꯪꯕꯕꯨ ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯕ ꯑꯇꯤꯌꯥꯗ ꯂꯩꯇꯦꯡꯂꯤꯕ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯁꯨꯃꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯖꯒꯠꯄꯨ ꯅꯤꯡꯁꯤꯡꯍꯜꯂꯤ ꯃꯊꯪꯗ ꯃꯩꯗꯤꯡꯉꯨ ꯆꯟꯗ꯭ꯔꯀꯤꯔꯇꯤ ꯁꯤꯡꯍꯒꯤ ꯃꯇꯝꯗꯅ 1950ꯗꯒꯤꯅ 1963 ꯄꯣꯠꯂꯣꯏꯒꯤ ꯃꯄꯥꯟꯗ ꯃꯤꯡꯁꯦꯜ ꯑꯆꯧꯕ ꯊꯤꯟꯕꯒ ꯂꯣꯏꯅꯅ ꯈꯣꯏꯖꯥꯎ ꯑꯀꯣꯏꯕꯤ ꯂꯣꯟꯗꯨꯅ ꯃꯊꯛꯇ ꯌꯥꯎꯔꯤꯕ ꯃꯤꯡꯁꯦꯜ ꯃꯆꯥꯁꯤꯡ ꯑꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯕꯗꯒꯤ ꯃꯤꯠꯌꯦꯡꯗ ꯆꯣꯛꯊꯕ ꯑꯗꯣ ꯐꯍꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯚꯛꯇꯤꯅ ꯄꯨꯜꯂꯕ ꯃꯍꯥꯔꯥꯖꯄꯨ ꯚꯛꯇꯁꯤꯡꯅ ꯈꯨꯔꯨꯝꯃꯨꯁꯤ ꯍꯥꯏꯅꯔꯤꯕꯅꯤ ꯃꯍꯥꯔꯥꯖꯀꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯁꯤꯡ ꯑꯁꯦ ꯃꯆꯨꯒꯤ ꯑꯄꯨꯟꯕ ꯑꯁꯦ ꯍꯤꯟꯗꯨ ꯙꯔꯃ ꯆꯪꯂꯛꯄꯅ ꯃꯅꯤꯄꯨꯔꯗ ꯄꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯅꯤ ꯑꯃꯔꯣꯝꯗ ꯕ꯭ꯔꯥꯍ꯭ꯃꯟ ꯕꯩꯁꯅꯕ ꯚꯥꯕꯣꯛ ꯄꯨꯝꯅꯃꯛꯅ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯃꯥꯟꯗꯣꯞꯀꯤ ꯃꯌꯥꯏꯗ ꯀꯩꯅ꯭ꯌꯥꯅ ꯔꯥꯁ ꯃꯟꯗꯜꯒꯤ ꯁꯈꯤꯒꯨꯝꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯁꯨꯝꯍꯠꯅꯕ ꯇꯒꯨꯞ ꯇꯔꯦꯡꯂꯕ ꯄꯣꯠꯂꯣꯏꯅ ꯂꯩꯇꯦꯡꯕꯗ ꯑꯌꯦꯡꯕꯒꯤ ꯃꯤꯐꯝꯕꯨ ꯑꯀꯣꯏꯕꯗꯒꯤ ꯇꯣꯉꯥꯟꯅ ꯎꯍꯟꯗꯨꯅ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯍꯜꯂꯤ ꯁꯪꯀ꯭ꯔꯤꯇꯣꯟ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯄꯂꯥꯁꯤꯡꯒꯤ ꯀꯣꯛꯌꯦꯠꯇꯒꯤ ꯃꯊꯛ ꯊꯪꯕꯒꯤ ꯃꯌꯥꯏꯗ ꯑꯃꯨꯕ ꯃꯇꯨꯝ ꯑꯃ ꯁꯤꯈꯥꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯞꯂꯤꯕ ꯑꯁꯦ ꯄꯨꯡꯒꯤ ꯃꯔꯤꯅ ꯑꯉꯥꯡꯕ ꯑꯣꯏꯔꯤꯕ ꯑꯁꯤꯅ ꯑꯉꯧꯕ ꯉꯥꯛꯇ ꯎꯕꯒꯤ ꯃꯤꯐꯝꯗ ꯆꯣꯛꯊꯕ ꯑꯗꯨ ꯐꯍꯜꯂꯤ ꯍꯥꯏꯗꯤ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯍꯜꯂꯤ ꯍꯥꯏꯕ ꯔꯥꯁ ꯃꯟꯗꯜ ꯑꯃꯗꯤ ꯂꯨꯍꯣꯡꯕꯗ ꯑꯉꯧꯕ ꯑꯃꯁꯨꯡ ꯑꯉꯥꯡꯕ ꯃꯆꯨꯁꯤꯡ ꯍꯩꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝ ꯆꯪꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯣꯏꯔꯛꯄ ꯃꯆꯨ ꯁꯤꯖꯤꯟꯅꯕꯒꯤ ꯑꯌꯧꯕꯤꯅꯤ ꯋꯥꯔꯣꯏꯁꯤꯟꯗ ꯌꯧꯔꯛ ꯋꯥꯔꯣꯏꯁꯤꯟ ꯃꯅꯤꯄꯨꯔꯒꯤ ꯃꯍꯧꯁꯥꯗꯒꯤ ꯁꯤꯖꯤꯟꯅꯔꯛꯄ ꯃꯆꯨꯒꯤ ꯐꯖꯕ ꯍꯥꯏꯕꯁꯦ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯕ ꯌꯥꯏ ꯈꯨꯗꯝ ꯑꯣꯏꯅ ꯃꯆꯨꯁꯤꯡ ꯑꯁꯦ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯗꯨꯅ ꯑꯁꯦꯡꯕ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯂꯩꯕꯥꯛ ꯋꯥꯌꯦꯟꯕꯗ ꯈꯨꯗꯣꯡꯆꯥꯅꯅꯕ ꯁꯂꯥꯏꯁꯤꯡꯗ ꯑꯃꯗꯤ ꯄꯅꯥꯁꯤꯡꯗ ꯌꯦꯜꯂꯤꯕ ꯃꯆꯨꯁꯤꯡ ꯑꯁꯦ ꯊꯣꯏꯗꯣꯛꯅ ꯐꯖꯕꯒ ꯃꯔꯤ ꯂꯩꯅꯗꯦ ꯑꯃꯒ ꯈꯦꯠꯅꯕ ꯈꯪꯗꯣꯛꯅꯕ ꯌꯦꯡꯅꯕꯅꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯂꯩꯈꯤꯕꯒꯤ ꯋꯥꯗꯅꯤ ꯑꯗꯨꯕꯨ ꯈꯝꯅꯨꯡ ꯏꯉꯥꯜ ꯂꯩꯁꯦꯝꯕ ꯄꯨꯌꯥꯗ ꯔꯤꯇꯨ 6ꯇ ꯌꯦꯜꯂꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤꯒꯤ ꯃꯆꯨꯒꯤ ꯃꯇꯧ ꯃꯔꯥꯡ ꯔꯤꯇꯨꯁꯤꯡꯒꯤ ꯃꯇꯤꯛ ꯃꯒꯨꯜꯒ ꯌꯥꯝꯅ ꯆꯥꯟꯅꯩ ꯈꯨꯗꯝꯗꯤ ꯀꯥꯂꯦꯟꯒꯤ ꯁꯥꯔꯕ ꯅꯨꯡꯁꯥꯗ ꯑꯉꯥꯡꯕ ꯏꯉꯦꯜ ꯊꯋꯥꯟꯗ ꯅꯣꯡꯖꯨ ꯊꯥꯗ ꯃꯨꯔꯩꯅꯕ ꯂꯥꯡꯕꯟ ꯃꯦꯔꯥ ꯁꯔꯠꯇ ꯑꯉꯧꯕ ꯍꯤꯌꯥꯡꯒꯩ ꯄꯣꯏꯅꯨꯗ ꯍꯦꯃꯟꯇꯗ ꯑꯁꯪꯕ
ꯋꯥꯛꯆꯤꯡ ꯐꯥꯏꯔꯦꯟꯒꯤ ꯏꯪꯂꯕ ꯅꯤꯡꯊꯝꯊꯥꯗ ꯑꯃꯨꯕ ꯑꯃꯗꯤ ꯂꯝꯗꯥ ꯁꯖꯤꯕꯨꯒꯤ ꯕꯁꯟꯇꯒꯤ ꯔꯤꯇꯨꯗ ꯅꯥꯄꯨ ꯃꯆꯨ ꯄꯤꯔꯤ ꯇꯧꯕꯒꯤꯕꯨꯗꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯒꯤ ꯐꯖꯕ ꯍꯥꯏꯕꯁꯦ ꯄꯣꯠ ꯑꯗꯨ ꯇꯁꯦꯡꯅ ꯐꯖꯕꯔꯥ ꯍꯥꯏꯕ ꯑꯃ ꯑꯅꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯃꯆꯨ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯄꯥꯏꯈꯠꯂꯝꯂꯤꯕ ꯊꯕꯛ ꯑꯁꯤꯅ ꯂꯩꯄꯥꯛ ꯋꯥꯌꯦꯟꯕꯗ ꯊꯛꯁꯤ ꯈꯥꯁꯤꯒꯤ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯃꯆꯥꯛ ꯑꯃꯗꯤ ꯊꯤꯟꯗꯨꯅ ꯇꯥꯛꯂꯤ ꯃꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯃꯗꯤ ꯖꯥꯇꯤ ꯑꯃꯒꯤ ꯇꯣꯞ ꯇꯣꯞꯄ ꯁꯛꯇꯝ ꯑꯃ ꯄꯤꯕꯗ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯂꯤꯕꯅꯤ ꯑꯔꯣꯏꯕꯗ ꯄꯟꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯗꯒꯤ ꯂꯩꯔꯛꯄ ꯐꯤꯖꯣꯜꯁꯤꯡꯒꯤ ꯃꯌꯦꯛ ꯑꯃꯁꯨꯡ ꯃꯆꯨ ꯐꯖꯕ ꯅꯤꯡꯊꯤꯅ ꯂꯩ ꯍꯥꯏꯕꯁꯤ ꯌꯥꯅꯔꯒ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯦ ꯌꯥꯝꯅ ꯆꯥꯎꯈꯠꯂꯦ ꯍꯥꯏꯕꯗꯤ ꯍꯥꯏꯃꯟꯕ ꯊꯣꯛꯀꯅꯤ ꯐꯖꯕ ꯍꯥꯏꯕꯁꯦ ꯃꯤ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯕꯦꯚꯥꯔ ꯃꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯩꯄꯥꯛ ꯋꯥꯌꯦꯟꯕꯗ ꯑꯃꯣꯠꯄ ꯌꯥꯎꯗꯕ ꯁꯃꯥꯖꯒꯤ ꯊꯕꯛ ꯇꯧꯕꯗ ꯄꯨꯛꯆꯦꯜ ꯇꯤꯡꯕ ꯑꯀꯣꯏꯕꯕꯨ ꯂꯨꯅ ꯅꯥꯟꯅ ꯊꯝꯕ ꯍꯤꯡꯕꯒꯤ ꯃꯒꯨꯟ ꯏꯖꯠ ꯉꯥꯛꯅ ꯆꯠꯅꯕ ꯍꯣꯠꯅꯕ ꯑꯁꯤꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯉꯥꯛꯅ ꯆꯠꯂꯕ ꯃꯇꯝꯗ ꯁꯃꯥꯖ ꯑꯃ ꯖꯥꯇꯤ ꯑꯃ ꯄꯨꯟꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯑꯏꯕꯅ ꯊꯝꯕꯤꯔꯝꯃꯤ ꯇꯥꯟꯅꯈꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯃꯈꯥꯗ ꯄꯤꯖꯔꯤ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯑꯣꯐ ꯗ ꯃꯩꯇꯩ ꯗꯥꯛꯇꯔ ꯀꯦ ꯁꯣꯕꯤꯇꯥ ꯗꯦꯕꯤ ꯃꯩꯇꯩꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯈꯨꯔꯥꯏ ꯂꯥꯛꯐꯝ ꯏꯕꯣꯇꯣꯟ ꯁꯟꯃ ꯗ ꯃꯤꯅꯤꯡ ꯑꯣꯐ ꯑꯥꯔꯠ ꯁꯥꯔ ꯍꯔꯕꯔꯠ ꯔꯤꯠ ꯃꯉꯥꯁꯨꯕꯗ ꯗ ꯑꯥꯔꯠ ꯑꯣꯐ ꯀꯜꯆꯔ ꯑꯦꯟ ꯗꯤ ꯃꯦꯠꯂꯦꯟ ꯒ꯭ꯔꯦꯞꯁ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯃꯉꯥꯁꯦ ꯏꯕꯁꯤꯗ ꯇꯥꯟꯅꯩ ꯍꯥꯏꯗꯅ ꯑꯣꯖꯥꯅ ꯊꯝꯕꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯌꯥꯝꯅ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥꯅ ꯄꯥꯕꯤꯗꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯩ ꯏꯁꯥꯃꯛꯅꯗꯤ ꯄꯥꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯩꯔꯔꯣꯏꯗꯕ ꯄꯣꯠ ꯑꯁꯤ ꯉꯁꯤ ꯄꯨꯊꯣꯛꯄꯤꯔꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯦꯌꯔ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯦꯅꯤ ꯀ꯭ꯋꯦꯁꯟ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯄꯟꯈ꯭ꯔꯤꯕ ꯐꯅꯦꯛꯀꯤ ꯗꯤꯖꯥꯏꯟ ꯀꯂꯔ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯃꯦꯟꯠ ꯂꯩꯔꯒꯗꯤ ꯄꯤꯕꯤꯔꯛꯎ ꯑꯩꯈꯣꯏꯅ ꯀ꯭ꯋꯦꯁꯟ ꯑꯦꯟ ꯑꯟꯁꯔ ꯅꯩꯅꯕꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯔꯛꯀꯤ ꯁꯤꯗ ꯐꯣꯇꯣ ꯑꯩꯈꯣꯏꯒꯤ ꯔꯤꯁꯔꯆ ꯇꯧꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯕꯤꯗꯅ ꯌꯥꯝꯅ ꯔꯤꯆ ꯑꯣꯏꯔꯕ ꯀꯟꯇꯦꯟꯠ ꯑꯁꯤ ꯊꯝꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯄ꯭ꯔꯣꯐꯦꯁꯔ ꯊꯣꯏꯗꯤꯡꯖꯝ ꯇꯣꯝꯕꯤꯒꯤ ꯄꯤꯛꯆꯔ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯔꯦꯐꯔꯦꯟꯁ ꯑꯣꯏꯔꯤꯕ ꯕꯨꯛ ꯑꯁꯤ ꯑꯃꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯄꯤꯛꯆꯔ ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯧꯖꯕ ꯄꯥꯕꯨꯡꯒꯤ ꯐꯦꯁꯕꯨꯛꯇꯒꯤ ꯂꯧꯖꯕꯅꯤ ꯗꯒꯤ ꯁꯤꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯀꯤ ꯍꯧꯖꯤꯛ ꯏꯃꯥꯅ ꯄꯥꯕꯤꯔꯤꯕ ꯋꯥꯔꯦꯡ ꯑꯁꯤ ꯁꯤꯒꯤ ꯕꯨꯛ ꯁꯤꯒꯤ ꯀꯟꯇꯦꯟꯠꯅꯤ ꯑꯗꯨꯒ ꯆꯦꯞꯇꯔ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯖꯣꯟꯗ ꯃꯆꯨꯒꯤ ꯏꯅꯣꯠ ꯍꯥꯏꯔꯤꯕ ꯆꯦꯞꯇꯔ ꯑꯁꯤꯅꯤ ꯉꯁꯥꯏꯒꯤ ꯏꯃꯥꯅ ꯄꯥꯕꯤꯈꯤꯕꯗ ꯐꯅꯦꯛꯀꯤ ꯗꯤꯐ꯭ꯔꯦꯟ ꯐꯅꯦꯛ ꯃꯌꯥꯝꯁꯦ ꯑꯩꯅ ꯏꯁꯥꯅ ꯇꯥꯗꯕ ꯃꯃꯤꯡꯁꯨ ꯌꯥꯎꯖꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯤ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯎꯅꯤꯡꯕ ꯑꯃ ꯐꯥꯎꯋꯦ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯑꯩꯈꯣꯏꯅ ꯄꯟꯈ꯭ꯔꯤꯕ ꯐꯅꯦꯛꯁꯦ ꯁꯤ ꯂꯩꯕꯤꯔꯒꯗꯤ ꯐꯣꯇꯣ ꯂꯧꯕꯤꯔꯒ ꯊꯥꯕꯤꯔꯛꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯝꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯟ ꯊꯥꯏꯅꯗꯒꯤ ꯂꯩꯔꯛꯂꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ
ꯐꯅꯦꯛ ꯃꯌꯥꯝꯁꯦ ꯏꯃꯥ ꯃꯁꯤꯗ ꯇꯨꯡꯒꯥ ꯐꯅꯦꯛ ꯑꯗꯒꯤ ꯐꯨꯝꯊꯤꯛ ꯐꯅꯦꯛ ꯍꯥꯏꯕꯁꯦ ꯇꯨꯡꯒꯥ ꯐꯅꯦꯛꯁꯤꯗꯤ ꯑꯩꯅ ꯂꯥꯏꯒꯤ ꯇꯧꯕꯗ ꯇꯥꯖꯔꯦ ꯐꯨꯝꯊꯤꯛ ꯐꯅꯦꯛ ꯑꯩꯁꯦ ꯑꯩꯅ ꯑꯅꯧꯕ ꯑꯣꯏꯅ ꯇꯥꯖꯕꯅꯤ ꯍꯤꯖꯝ ꯃꯌꯦꯛ ꯍꯥꯏꯕꯁꯤ ꯑꯩꯅ ꯇꯥꯖꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯅꯧꯅ ꯑꯩꯅ ꯈꯪꯖꯕꯗ ꯊꯝꯕꯥꯜ ꯂꯩꯈꯣꯛꯀ ꯍꯥꯏꯕꯁꯦ ꯁꯤꯗꯤ ꯄꯟꯕꯗ ꯌꯥꯎꯈꯤꯗ꯭ꯔꯤꯁꯤ ꯃꯁꯤꯅ ꯑꯅꯧꯕ ꯑꯣꯏꯕꯒꯤꯔ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯃꯥ ꯁꯤꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯩꯇꯩꯗꯤ ꯌꯥꯝꯅ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯖꯥꯇꯤ ꯑꯇꯩꯅ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯍꯦꯜꯂꯤ ꯍꯥꯏꯅ ꯂꯧꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯆꯍꯤ 2000 ꯔꯣꯝꯒꯤ ꯍꯤꯁꯇ꯭ꯔꯤ ꯏꯇꯤꯍꯥꯁ ꯂꯩꯔꯕ ꯃꯩꯇꯩ ꯖꯥꯇꯤꯅꯤꯒ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯆꯨꯝꯃꯕ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯏꯇꯤꯍꯥꯁꯁꯦ ꯇꯣꯉꯥꯟꯅ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯉꯁꯥꯏꯒꯤ ꯂꯩꯔꯨꯝ ꯐꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯨꯝ ꯐꯤꯁꯦ ꯑꯇꯣꯞꯄ ꯑꯃꯅ ꯀꯩꯅꯣ ꯄꯨꯊꯣꯛꯇꯅ ꯄꯩꯁꯥꯗꯨꯗ ꯌꯣꯜꯂꯦ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯑꯣꯏꯔꯤꯁꯦ ꯃꯁꯤ ꯑꯣꯏꯐꯝ ꯊꯣꯛꯏ ꯅꯝꯕꯔ 1ꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯩꯔꯨꯝ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯨꯝ ꯐꯤ ꯍꯥꯏꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯅ ꯎꯔꯛꯄꯗꯨꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯂꯨꯍꯣꯡꯕꯁꯤꯗ ꯂꯨꯍꯣꯡꯕꯒꯤ ꯑꯌꯨꯛꯁꯤꯗ ꯅꯨꯄꯤꯒꯤ ꯄꯣꯠ ꯌꯣꯟꯕ ꯍꯥꯏꯗꯅ ꯄꯣꯠ ꯌꯣꯟꯕ ꯍꯥꯏꯗꯅ ꯃꯄꯣꯛ ꯃꯔꯤ ꯐꯔꯕ ꯂꯩꯀꯥꯏꯗꯨꯒꯤ ꯃꯆꯥ ꯃꯁꯨ ꯇꯦꯛꯇ ꯀꯥꯏꯗꯕ ꯏꯃꯨꯡ ꯃꯅꯨꯡ ꯀꯩꯅꯣ ꯑꯣꯏꯕ ꯃꯈꯣꯏ ꯕꯥꯃꯣꯟ ꯑꯃꯅꯦ ꯑꯗꯨꯒ ꯃꯩꯇꯩ ꯑꯃ ꯏꯃꯨꯡꯗꯨꯗꯒꯤ ꯃꯃꯥꯒ ꯃꯣꯏ ꯑꯍꯨꯝꯁꯤꯅꯅꯦ ꯃꯆꯥꯅꯨꯄꯤ ꯆꯠꯈꯤꯒꯗꯧꯔꯤꯕ ꯍꯣꯔꯦꯟ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯁꯤꯒꯤ ꯑꯎꯟꯄꯣꯠꯁꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯍꯥꯟꯅ ꯊꯤꯟꯗꯣꯛꯄ ꯑꯗꯨ ꯇꯧꯕ ꯀꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩ ꯄꯥꯝꯕ ꯆꯠꯅꯕꯤꯁꯤ ꯆꯠꯅꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯁꯟꯒꯤ ꯆꯠꯅꯕꯤꯁꯦ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯂꯩꯔꯨꯝ ꯐꯤꯁꯤꯗ ꯂꯣꯏꯅ ꯌꯣꯝꯗꯣꯔꯤꯅꯦꯕ ꯂꯣꯏꯅ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯒ꯭ꯂꯥꯁꯀ ꯀꯩꯀꯥ ꯃꯣꯏꯒꯤ ꯂꯛꯖꯨꯔꯤꯒꯤꯗꯨ ꯅꯠꯇꯦ ꯐꯤꯔꯣꯟ ꯃꯆꯥꯁꯤꯒꯤꯗꯃꯛꯇ ꯇꯝꯒꯗꯧꯕ ꯄꯣꯠꯁꯤꯡ ꯀꯥꯡꯈꯟꯗꯒꯤ ꯑꯣꯏꯔꯣ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯣꯏꯔꯣ ꯄꯨꯝꯅꯃꯛꯁꯦ ꯌꯣꯝꯁꯤꯟꯕꯁꯦ ꯃꯁꯤꯗ ꯂꯩꯔꯨꯝ ꯐꯤꯁꯤꯗ ꯌꯣꯝꯃꯦꯕ ꯑꯩ ꯏꯁꯥꯃꯛꯀꯤꯁꯨ ꯑꯗꯨꯝ ꯌꯣꯝꯕꯤꯔꯛꯏ ꯑꯩ ꯏꯆꯥꯅꯨꯄꯤ 2 ꯂꯨꯍꯣꯡꯕꯗꯁꯨ ꯂꯩꯔꯨꯝ ꯐꯤ ꯑꯗꯨꯝ ꯌꯣꯝꯖꯩ ꯀꯩꯒꯤꯅꯣꯗ ꯑꯩ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯆꯠꯅꯕꯤꯁꯦ ꯃꯁꯤ ꯁꯨꯝ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕꯁꯤꯡꯁꯤꯗꯤ ꯑꯩ ꯄ꯭ꯔꯤꯖꯥꯕ ꯇꯧꯕ ꯄꯥꯝꯃꯤ ꯑꯗꯨ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯦ ꯈꯪꯗꯕꯅꯤꯅ ꯃꯁꯤ ꯌꯥꯝ ꯐꯩꯌꯦꯅ ꯂꯦꯡꯌꯥꯟ ꯑꯃꯃꯨꯛ ꯄꯨꯊꯣꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯒꯦꯁꯇ ꯑꯗꯒꯤ ꯀꯩꯅꯣ ꯑꯗꯨꯁꯨ ꯌꯥꯝ ꯐꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯗꯨꯁꯨ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯌꯦꯛꯇꯣ ꯑꯗꯨꯃꯗꯤ ꯉꯁꯥꯏꯒꯤ ꯂꯩꯔꯨꯝ ꯑꯣꯏꯅ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯀꯩꯅꯥꯗꯨꯒꯤ ꯃꯪꯒꯣꯟ ꯑꯣꯏꯔꯨꯅꯕ ꯃꯃꯥꯗꯨꯅ ꯂꯥꯏꯕꯛ ꯐꯕꯤ ꯑꯇꯣꯞꯄ 2 ꯑꯃꯒꯅ ꯌꯣꯝꯃꯤꯕ ꯐꯤꯗꯣ ꯑꯗꯨ ꯁꯦꯠꯂꯨꯔꯒ ꯆꯥꯔꯨꯔꯒ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯅ ꯊꯥꯖꯅꯕꯗꯣ ꯃꯗꯨ ꯊꯝꯕꯗꯤ ꯑꯩꯅ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯐꯖꯩ ꯍꯥꯏꯗꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯦꯡꯌꯥꯟ ꯍꯦꯛ ꯑꯣꯏꯊꯣꯛꯄ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯔꯒꯅꯦꯕ ꯑꯩꯈꯣꯏ ꯃꯤ ꯑꯇꯣꯞꯄꯅ ꯂꯧꯔꯤꯁꯦ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯉꯁꯥꯏꯒꯤ ꯂꯩꯔꯨꯝ ꯐꯤꯁꯦ ꯂꯩꯔꯨꯝ ꯐꯤ ꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏ ꯆꯤꯡꯇꯝ ꯑꯩꯈꯣꯏꯁꯦ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣই ꯄꯨꯂꯞ ꯏꯃꯨꯡ ꯑꯝꯇꯅꯤ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝ ꯐꯖꯅ ꯇꯥꯛꯏ ꯑꯗꯒꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯃꯆꯨ ꯊꯝꯕꯥꯜ ꯂꯩꯈꯣꯛꯀ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯊꯔꯣ ꯉꯥꯡꯕ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗ ꯐꯅꯦꯛ ꯃꯆꯨꯁꯦ ꯅꯨꯄꯤ ꯑꯃꯒꯤ ꯎꯟꯕꯗ 5ꯗꯒꯤ ꯍꯦꯟꯅ ꯂꯩꯇꯦ ꯑꯍꯥꯟꯕꯗ ꯀꯔꯤꯅꯣ ꯐꯤꯒꯦ ꯑꯃ ꯐꯤꯒꯦꯗꯨꯁꯨ ꯃꯆꯨ ꯑꯝꯇ ꯂꯩꯇꯦ ꯃꯀꯣꯡ ꯀꯧꯏ ꯐꯤꯒꯦ ꯃꯆꯨ ꯑꯃꯈꯛꯇꯅꯤ ꯂꯩꯔꯝꯃꯤꯁꯦ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯩꯔꯤ ꯃꯆꯨ ꯑꯣꯏꯅꯦ ꯇꯧꯅꯤꯡꯕ ꯉꯁꯥꯏ ꯐꯕꯨ ꯐꯖꯔꯗꯤꯅ ꯐꯦꯁꯟꯒꯤ ꯀꯔꯤꯀꯥꯗ ꯂꯥꯛꯄꯁꯤꯁꯦ ꯌꯥꯝ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯕ ꯑꯃꯗ ꯍꯥꯞꯄꯝꯃꯤꯁꯦ ꯍꯤꯒꯣꯛ ꯐꯅꯦꯛꯁꯦ ꯍꯥꯞꯅꯗꯦ ꯍꯤꯒꯣꯛꯁꯦ ꯍꯤꯖꯝ ꯃꯌꯦꯛ ꯍꯥꯏꯁꯤꯒ ꯍꯤꯖꯝ ꯃꯌꯦꯛ ꯂꯣꯟꯕ ꯍꯤꯒꯣꯛ ꯐꯅꯦꯛꯁꯦ ꯍꯥꯞꯅꯗꯦ ꯃꯔꯝꯗꯤ ꯃꯁꯤ ꯂꯨꯈ꯭राꯕꯤ ꯑꯣꯏꯔꯀꯥꯟꯗ ꯁꯦꯠꯄ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯀꯥꯟꯗ ꯀꯩꯅꯣꯗꯤ ꯁꯦꯠꯄ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯄꯥꯟꯅꯥꯏꯕꯗꯤ ꯁꯦꯠꯀꯗꯧꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯅ ꯂꯨꯍꯣꯡꯕ ꯀꯩꯒꯨꯝꯕ ꯆꯠꯄ ꯃꯇꯝꯗꯗꯤ ꯈꯣꯡꯎꯞ ꯐꯅꯦꯛꯀꯨꯝꯕ ꯑꯋꯥꯕꯒꯤꯁꯤ ꯁꯦꯠꯅꯗꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯨꯈ꯭राꯕꯤ ꯑꯣꯏꯔꯕ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯂꯨꯍꯣꯡꯕ ꯀꯩꯗꯧꯕ ꯆꯠꯄ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯑꯗꯒꯤ ꯑꯀꯣꯏꯕꯤ ꯈꯣꯏꯒꯁꯦ ꯁꯦꯠꯄꯁꯦ ꯌꯥꯝ ꯀꯟꯅ ꯈꯟꯖꯟꯗꯕ ꯃꯤꯒꯤꯗꯤ ꯀꯩꯁꯨ ꯄꯪꯁꯦꯠꯇ ꯁꯦꯠꯅꯔꯦ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯈꯔ ꯈꯤꯇꯪ ꯉꯜꯂꯤꯉꯩ ꯃꯇꯝꯅꯤꯅ ꯁꯦꯠꯅꯗꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯍꯤꯖꯝ ꯃꯌꯦꯛꯁꯦ ꯁꯤꯁꯤꯗ ꯍꯤꯒꯣꯛꯁꯦ ꯂꯣꯟꯕꯁꯦ ꯁꯦꯠꯂꯀꯥꯟꯗ ꯃꯥꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯋꯦꯕ ꯃꯥꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯒ ꯃꯅꯥꯎ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯗꯦꯕ ꯀꯔꯃ ꯑꯐꯕ ꯏꯁꯩꯁꯤꯗ ꯆꯠꯄ ꯃꯇꯝꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯤꯖꯝ ꯃꯌꯦꯛ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯋꯤꯗꯣ ꯑꯩꯁꯦ ꯑꯣꯏꯔꯛꯑꯕꯅꯤꯅ
ꯑꯣꯏꯕ ꯃꯇꯝꯁꯤꯗ ꯍꯤꯖꯝ ꯃꯌꯦꯛ ꯂꯩꯔꯨꯒꯦ ꯑꯩꯁꯨ ꯁꯦꯠꯇꯣꯏꯅꯦ ꯆꯠꯄ ꯃꯇꯝꯗ ꯍꯤꯖꯝ ꯃꯌꯦꯛꯁꯦ ꯕꯖꯥꯔꯗ ꯐꯪꯗ꯭ꯔꯦꯕ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯁꯤꯡꯉꯀꯥꯟꯗ ꯑꯩ ꯍꯤꯖꯝ ꯃꯌꯦꯛꯁꯦ ꯌꯥꯝꯅ ꯃꯣꯏꯅ ꯋꯥꯅ ꯊꯤꯕꯤꯔꯀꯥꯟꯗ ꯍꯤꯒꯣꯛ ꯐꯅꯦꯛꯇ ꯂꯣꯟꯕ ꯑꯃ ꯑꯩꯅ ꯂꯩꯌꯦꯕ ꯑꯗꯨ ꯁꯦꯠꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯀꯟꯁꯦꯞ ꯑꯃ ꯑꯗꯨꯝ ꯂꯩꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯍꯥꯏꯕꯁꯤꯗꯤ ꯊꯝꯕꯥꯜ ꯃꯆꯨ ꯍꯥꯏꯕꯅꯤ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯍꯥꯏꯅ ꯑꯃꯨꯛ ꯑꯅꯧꯕ ꯃꯤꯡ ꯑꯃ ꯀꯩꯅꯣꯅꯦ ꯃꯁꯤ ꯃꯍꯥꯔꯥꯅꯤꯅ ꯁꯦꯠꯅꯕ ꯃꯍꯥꯔꯥꯅꯤꯅ ꯐꯝꯕꯥꯜ ꯇꯣꯡꯕ ꯃꯇꯝꯗ ꯊꯝꯕꯥꯜ ꯃꯆꯨꯁꯦ ꯃꯇꯝ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯆꯪꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯁꯦꯠꯄ ꯐꯤ ꯅꯤꯡꯊꯧꯅ inba ꯃꯍꯥꯔꯥꯅꯤꯅ ꯁꯦꯠꯄ ꯑꯗꯨ ꯌꯥꯗꯦ ꯌꯥꯏ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯅ ꯗꯨꯖꯅ ꯗꯣꯟ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯉꯁꯤꯗꯤ ꯄꯪꯎ ꯎꯗ꯭ꯔꯦ we are equal ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯥꯏꯅ ꯑꯗꯨꯝ ꯆꯠꯅꯕꯁꯤꯁꯨ ꯎꯔꯦ ꯃꯥꯏ ꯃꯥꯏ ꯃꯣꯟꯗꯥꯗ ꯇꯥꯔꯦ ꯑꯗꯨꯅ ꯀꯨꯞꯊꯕꯗꯤ ꯌꯥꯝꯅ ꯀꯨꯞꯊꯔꯛꯏ ꯑꯣꯖꯥꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯊꯤꯒꯠꯇꯅ ꯊꯝꯕꯤꯔꯝꯕꯁꯦ ꯑꯩꯈꯣꯏꯅꯗꯤ ꯇꯥꯕꯗꯗꯤ ꯋꯥꯔꯤ ꯃꯆꯥ ꯇꯥꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯀꯥꯏꯅꯁꯨ ꯈꯟꯕꯤꯕ ꯌꯥꯎꯔꯝꯒꯅꯤ ꯑꯉꯥꯡꯁꯤꯡꯗꯤ ꯇꯥꯕ ꯍꯩꯔꯝꯃꯔꯣꯏꯅ ꯈꯜꯂꯦꯕ ꯀꯔꯤꯒꯤꯅꯣꯗ ꯁꯤ ꯈꯪꯕꯁꯤꯗꯤ ꯌꯥꯝꯅ ꯃꯁꯅꯦꯕ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯀꯔꯤ ꯆꯠꯅꯔꯝꯒꯦꯁꯦ ꯈꯪꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯄꯣꯛꯄꯤ ꯍꯥꯏꯕꯒꯤ ꯏꯄꯥ ꯏꯄꯨ ꯅꯨꯡꯁꯤꯕꯒꯤ ꯁꯤꯝꯕꯣꯜꯗꯨꯁꯨ ꯂꯩꯔꯔꯣꯏꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯅ ꯁꯨꯝ ꯊꯤꯒꯠꯆꯔꯨꯕ ꯃꯇꯝꯗ ꯑꯣꯖꯥꯒꯤ ꯑꯅꯤꯃꯛꯁꯦ ꯂꯥꯏ ꯁꯥꯕ ꯑꯃꯅ ꯀꯌꯥꯝ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯅ ꯇꯧꯔꯛꯄ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯕ ꯃꯌꯥꯝ ꯑꯃꯒ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯐꯤꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯤ ꯁꯤꯖꯤꯟꯅꯩ ꯑꯗꯒꯤ ꯀꯔꯤ ꯃꯉꯥꯡꯅ ꯀꯔꯤ ꯑꯃꯨꯕ ꯃꯆꯨ ꯀꯔꯤ ꯃꯁꯤ ꯀꯨꯞꯁꯜꯂꯛꯑꯒꯗꯤ ꯃꯥꯏꯕ ꯑꯃꯅ ꯄꯨꯖꯥ ꯇꯧꯕ ꯃꯇꯝꯗꯗꯤ ꯍꯪꯉꯛꯏꯕꯅꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯣꯇ꯭ꯔ ꯍꯪꯉꯤꯗꯅ ꯕꯔꯗ꯭ꯋꯥꯖꯔ ꯁꯥꯟꯗꯦꯜꯂꯔ ꯑꯗꯒꯤ ꯑꯗꯨꯔ ꯃꯉꯥꯡꯂ ꯂꯨꯋꯥꯡꯂ ꯈꯨꯃꯟꯂ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯌꯥꯝꯁꯤꯅ ꯁꯨꯛꯇ ꯇꯥꯅꯤꯡꯗ꯭ꯔꯕ ꯌꯦꯠ ꯁꯂꯥꯏ ꯂꯧꯅꯕ ꯌꯥꯏ ꯌꯥꯗꯦ ꯀꯥꯏꯁꯨ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯅ ꯀꯔꯤꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯌꯦꯕ ꯍꯪꯕ ꯌꯥꯎꯋꯦ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯀꯔꯤꯅꯣꯅ ꯑꯗꯨꯏꯗꯤ ꯀꯔꯤ ꯇꯧꯔꯗꯒꯦ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯦ ꯀꯩ ꯇꯧꯔꯗꯒꯦꯕ ꯑꯗꯨꯅ ꯁꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯔꯥꯅꯤ ꯍꯥꯏꯅ ꯑꯩꯅ ꯂꯧꯖꯔꯒ ꯁꯨꯃꯥꯏꯅ ꯑꯩ ꯄꯥꯎꯈꯨꯝ ꯈꯨꯝꯖꯒꯦ ꯍꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯒꯤ ꯏꯃꯥꯅ ꯄꯟꯕꯤꯈꯤꯕ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯄꯥꯕꯗꯁꯨ ꯌꯥꯎꯈꯤꯕ ꯔꯦꯐꯔꯦꯟꯁ ꯂꯩꯔꯨꯝ ꯐꯤꯁꯦ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯠꯇ ꯁꯔꯆ ꯇꯧꯕ ꯀꯔꯤ ꯍꯥꯏꯅ ꯊꯣꯛꯂꯛꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩ ꯄꯨꯈꯠꯆꯔꯛꯀꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯨꯝ ꯐꯤ ꯍꯥꯏꯅ ꯏꯟꯇꯔꯅꯦꯠꯇ ꯒꯨꯒꯜꯗ ꯁꯔꯆ ꯇꯧꯕ ꯀꯥꯟꯗ ꯑꯍꯥꯟꯕꯒꯤ ꯁꯔꯆꯇ ꯊꯣꯛꯂꯛꯏꯁꯦ ꯁꯤꯒꯤ ꯄꯤꯛꯆꯔꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯁ꯭ꯀꯥꯔꯐ ꯑꯣꯏꯅ ꯁꯦꯠꯄꯗꯒꯤ ꯌꯥꯝꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯣꯄꯨꯂꯔ ꯑꯣꯏꯈ꯭ꯔꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯇꯩꯒꯤ ꯂꯝꯅ ꯄꯨꯊꯣꯔꯛꯑꯒ ꯌꯣꯜꯂꯦ ꯍꯥꯏꯕꯒꯤ ꯗꯤꯕꯦꯠ ꯑꯃ ꯂꯩꯔꯤꯕ ꯄꯣꯠ ꯑꯁꯤꯅꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯨꯝ ꯐꯤ ꯍꯥꯏꯕꯁꯤꯗꯩꯁꯤꯗ ꯇ꯭ꯔꯦꯗꯤꯁꯅꯦꯜꯂꯤ ꯃꯥꯒꯤ ꯗꯤꯖꯥꯏꯟꯁꯤꯗꯤ ꯋꯥꯏꯠ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯔꯦꯗꯀ ꯐꯤ ꯑꯣꯏꯅ ꯐꯤ ꯑꯆꯧꯕ ꯑꯃ ꯑꯣꯏꯅ ꯑꯣꯏꯕꯅꯦꯕ ꯑꯗꯨꯒ ꯀꯣꯟꯅ ꯁ꯭ꯀꯥꯔꯞꯁꯤꯅ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯕꯅꯦꯕ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯏꯃꯥ ꯃꯥꯅꯦ ꯑꯗꯨꯒ ꯃꯁꯤꯗ ꯊꯣꯛꯂꯛꯏꯁꯤ ꯑꯉꯧꯕꯅꯕꯨꯗꯤ ꯑꯌꯥꯝꯕ ꯑꯣꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯁꯤꯅ ꯁꯤꯗꯤ ꯂꯩꯔꯨꯝ ꯐꯤ ꯅꯠꯇꯦꯕ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯃꯥꯒꯤ ꯀꯂꯔ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯈꯤꯕꯩ ꯋꯥꯅꯦꯕ ꯑꯃꯨꯕꯅ ꯑꯣꯏꯕꯁꯦ ꯂꯩꯔꯨꯝ ꯂꯦꯡꯌꯥꯟ ꯍꯥꯏꯔꯒ ꯃꯆꯨ ꯑꯇꯩꯒꯤ ꯃꯆꯨꯁꯨ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯗꯨꯝ ꯎꯕ ꯎꯏ ꯑꯗꯨꯒ ꯇ꯭ꯔꯦꯗꯤꯁꯅꯦꯜꯂꯤ ꯑꯩꯈꯣꯏꯅ ꯂꯩꯔꯨꯝꯒꯤ ꯗꯤꯖꯥꯏꯟ ꯍꯥꯏꯔꯒꯗꯤ ꯑꯉꯧꯕꯗ ꯑꯉꯥꯡꯕ ꯑꯃꯗꯤ ꯑꯃꯨꯕꯒꯤ ꯗꯤꯖꯥꯏꯟꯁꯤ ꯑꯣꯏꯒꯗꯣꯔꯤꯕꯅꯦꯕ ꯑꯗꯒꯤ ꯏꯃꯥꯅ ꯄꯟꯕꯤꯈꯤꯕ ꯉꯁꯥꯏꯒꯤ ꯍꯤꯖꯝ ꯃꯌꯦꯛꯁꯦ ꯑꯩꯅ ꯒꯨꯒꯜꯗ ꯊꯤꯕ ꯀꯥꯟꯗ ꯁꯤꯒꯤ ꯄꯤꯛꯆꯔꯁꯦ ꯊꯣꯛꯂꯛꯑꯦ ꯑꯗꯒꯤ ꯏꯃꯥꯅ ꯄꯟꯕꯤꯈꯤꯕꯗ ꯍꯤꯖꯝ ꯃꯌꯦꯛꯁꯤ ꯕ꯭ꯂꯨ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯐꯅꯦꯛꯀꯤ ꯀꯩꯅꯣꯁꯦ ꯁꯤꯗꯗꯤ ꯃꯌꯦꯛꯁꯤꯗꯤ ꯃꯁꯤꯒꯤꯁꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯃꯆꯨꯁꯤꯅ ꯖꯦꯅꯔꯦꯜꯂꯤ ꯕ꯭ꯂꯨꯅ ꯑꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯤ ꯈꯤꯇꯪ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯃ ꯄꯥꯝꯕ ꯏꯃꯥ ꯎꯕꯤꯗꯕ꯭ꯔꯥ ꯈꯔ ꯄꯤꯛꯄ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯅꯗꯤ ꯌꯥꯝ ꯃꯨꯟꯅꯗꯤ ꯎꯖꯗ꯭ꯔꯦ ꯑꯗꯨꯒꯁꯨ ꯑꯩ ꯑꯗꯨꯝ ꯑꯩ ꯍꯤꯖꯝ ꯃꯌꯦꯛꯁꯦ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯛꯑꯒ ꯃꯥꯏ ꯃꯔꯝꯁꯦ ꯁꯤꯒꯤ ꯈꯤꯇꯪ ꯆꯥꯎꯊꯣꯛꯑꯒ ꯁꯨꯃꯥꯏꯅꯅꯦꯅ ꯑꯗꯨꯗꯤ ꯍꯤꯖꯝ ꯃꯌꯦꯛ ꯇꯨꯝ ꯁꯥꯕꯅꯦ ꯏꯕꯦꯝꯃ
ꯍꯧꯖꯤꯛꯀꯤ ꯍꯤꯖꯝ ꯃꯌꯦꯛ ꯑꯁꯦꯡꯕꯁꯦ ꯃꯗꯨ ꯃꯥꯟꯅꯅꯕ ꯑꯩꯈꯣꯏ ꯂꯩꯔꯨꯝ ꯐꯤ ꯇꯧꯔꯤꯗꯨꯅꯤꯗ ꯂꯩꯔꯨꯝ ꯐꯤ ꯀꯧꯔꯨꯕꯗꯨꯗ ꯑꯩꯈꯣꯏꯅ ꯊꯋꯥꯏꯗꯨ ꯌꯥꯝ ꯆꯥꯛꯑꯦꯗꯅ ꯂꯩꯔꯨꯝ ꯐꯤꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯆꯨꯒ ꯃꯆꯨ ꯃꯃꯦꯟꯒ ꯑꯗꯨꯗꯤ ꯃꯥ ꯄꯥꯝꯕ ꯉꯥꯛꯇꯅꯦꯕ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯂꯩꯔꯝꯕꯗꯨꯗꯤ ꯍꯤꯖꯝ ꯃꯌꯦꯛ ꯍꯥꯏꯁꯤꯗꯤ ꯃꯌꯦꯛ ꯁꯨꯕ ꯁꯨꯗꯕ ꯑꯗꯨ ꯑꯗꯥ ꯑꯗꯨꯒꯤꯗꯨ ꯌꯥꯝꯅ ꯈꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯂꯣꯜꯂꯦꯕ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕꯁꯤꯗꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯒꯨꯒꯜꯗ ꯆꯠꯂꯀꯥꯟꯗ ꯊꯤꯔꯒ ꯇꯧꯕꯅꯤꯅ ꯈꯪꯗꯕ ꯑꯃꯅꯗꯤ ꯃꯁꯤꯅꯦꯅ ꯈꯟꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯕ ꯄꯣꯠꯁꯤ ꯁꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯣꯔꯤꯖꯤꯅꯦꯜꯂꯤ ꯍꯤꯖꯝ ꯃꯌꯦꯛ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯔꯦꯐꯔ ꯇꯧꯈ꯭ꯔꯤꯕ ꯗꯤꯐ꯭ꯔꯦꯟ ꯐꯅꯦꯛ ꯑꯩꯅ ꯈꯪꯗꯕ ꯃꯃꯤꯡ ꯑꯩꯅ ꯎꯗ꯭ꯔꯤꯕ ꯈꯣꯏ ꯑꯀꯣꯏꯕꯤ ꯐꯅꯦꯛ ꯈꯣꯏꯖꯥꯎ ꯂꯣꯟꯕꯤ ꯀꯥꯏꯁꯦ ꯑꯩꯈꯣꯏꯅ ꯐꯅꯦꯛ ꯃꯄꯥꯟ ꯅꯥꯏꯕ ꯍꯥꯏꯔꯀꯥꯟꯗ ꯈꯪꯗꯕ ꯑꯩꯈꯣꯏꯅꯗꯤ ꯃꯆꯨꯗꯨ ꯐꯖꯔꯀꯥꯟꯗ ꯃꯌꯦꯛꯇꯨ ꯐꯖꯔꯀꯥꯟꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯦꯠꯄ ꯃꯥꯒꯤ ꯔꯦꯐꯔꯦꯟꯁ ꯑꯗꯒꯤ ꯃꯥꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜꯂꯤ ꯀꯃꯥꯏꯅ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯨ ꯈꯪꯗꯕꯤꯗ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯈꯪꯅꯤꯡꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯎꯅꯤꯡꯕ ꯄꯣꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯔꯤꯁꯔꯆ ꯇꯧꯔꯀꯥꯟꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯊꯤꯒꯠꯂꯒ ꯑꯩꯈꯣꯏ ꯁꯦꯌꯔ ꯇꯧꯃꯤꯟꯅꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯇꯥꯡꯗ ꯑꯩ ꯃꯆꯥ ꯑꯃꯈꯛꯇꯒ ꯍꯥꯞꯆꯍꯧꯒꯦ ꯑꯍꯣꯏ ꯌꯥꯅꯤ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯍꯤꯖꯝ ꯃꯌꯦꯛꯁꯦ ꯀꯩꯅꯣ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯕ ꯉꯥꯛꯇꯅꯁꯨ ꯍꯤꯖꯝ ꯃꯌꯦꯛ ꯁꯦꯠꯀꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯁꯤꯡꯁꯤꯅ ꯑꯋꯥꯕ ꯇꯥꯕꯒꯤ ꯃꯐꯝꯗ ꯁꯦꯠꯄꯗ ꯑꯩꯅ ꯎꯖꯍꯧꯕꯁꯦ ꯑꯩꯅ ꯅꯍꯥꯟ ꯀꯩꯅꯣ ꯄꯥꯖꯈ꯭ꯔꯤꯕ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯙꯧ ꯑꯃ ꯂꯩꯇꯕꯗ ꯃꯍꯥꯛꯁꯦ ꯂꯥꯛꯑꯦꯕ ꯂꯦꯡꯉꯛꯄꯁꯤꯗ ꯄꯨꯡ ꯐꯅꯦꯛꯇꯤ ꯁꯦꯠꯅꯤꯡꯗꯕ ꯍꯥꯏꯗꯤ ꯄꯨꯡ ꯐꯅꯦꯛꯁꯤ ꯁꯦꯠꯂꯨꯔꯒꯗꯤ ꯁꯦꯠꯅꯤꯡꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯃꯥ ꯃꯁꯥꯁꯦ ꯃꯄꯨꯔꯣꯏꯕ ꯂꯩꯔꯤꯕꯅꯤꯅꯅꯦ ꯑꯋꯥꯕꯗꯨꯗ ꯄꯨꯡ ꯐꯅꯦꯛ ꯁꯦꯠꯅꯤꯡꯗꯕꯗꯨ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯍꯤꯖꯝ ꯃꯌꯦꯛ ꯍꯤꯒꯣꯛꯁꯦ ꯁꯦꯠꯂꯒ ꯐꯤ ꯑꯉꯧꯕ ꯏꯜꯂꯒ ꯂꯦꯡꯉꯛꯈꯤꯑꯕ ꯑꯩꯈꯣꯏꯗ ꯑꯗꯩꯗꯨꯗ ꯃꯌꯥꯝꯅ ꯍꯥꯏ ꯇꯣ ꯌꯦꯡꯉꯣ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯐꯥꯎꯕꯗ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯋꯥꯕ ꯇꯥꯕꯒꯤ ꯐꯅꯦꯛ ꯁꯦꯠꯂꯒ ꯂꯥꯛꯏꯁꯦꯅ ꯑꯗꯨꯃꯥꯏꯅ ꯃꯥ ꯃꯄꯥꯟ ꯅꯥꯏꯕꯗꯤ ꯁꯦꯠꯂꯦꯕ ꯍꯤꯖꯝ ꯃꯌꯦꯛ ꯁꯦꯠꯂꯒ ꯍꯤꯒꯣꯛ ꯐꯅꯦꯛ ꯁꯦꯠꯂꯒ ꯂꯥꯛꯈꯤꯑꯕ ꯑꯗꯨꯅ ꯍꯤꯒꯣꯛꯁꯦ ꯑꯋꯥꯕ ꯇꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯍꯤꯖꯝꯅꯁꯨ ꯄꯨꯊꯣꯛꯄꯅꯦ ꯑꯗꯣ ꯍꯤꯖꯝꯒꯤ ꯄꯨꯊꯣꯛꯈꯤꯕ ꯃꯤꯗꯨꯁꯨ ꯑꯋꯥꯕ ꯑꯃꯈꯛ ꯑꯣꯏꯈꯤꯕ ꯃꯥꯒꯤ ꯀꯩꯅꯣ ꯃꯄꯨꯔꯣꯏꯕ ꯂꯩꯇꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯒ ꯄꯨꯊꯣꯛꯄ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯇꯧꯈꯤꯕꯅꯦ ꯑꯗꯨꯒꯤ ꯑꯩ ꯇꯁꯦꯡꯕꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯄꯥꯈꯤꯕꯗꯤ ꯅꯠꯇꯦ ꯏꯃꯥ ꯍꯣꯏꯅ ꯂꯤꯕꯤꯕꯗ ꯑꯗꯨꯃꯥꯏꯅ ꯍꯤꯖꯝꯒꯤ ꯃꯤꯅꯗꯤ ꯄꯨꯊꯣꯛꯑꯦꯅ ꯍꯤꯖꯝ ꯃꯌꯦꯛ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯌꯦꯛꯁꯤꯒ ꯃꯆꯨꯁꯤꯒ ꯁꯤꯁꯨ ꯂꯨꯍꯣꯡꯕꯗꯒ ꯁꯤ ꯈꯤꯇꯪ ꯃꯪꯒꯣꯜ ꯂꯩꯇꯦꯅ ꯑꯋꯥꯕꯒꯤꯅꯦꯅ ꯍꯥꯞꯅꯗꯕꯗꯤ ꯑꯣꯏꯌꯦꯕ ꯍꯣꯏ ꯃꯥꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥ ꯑꯣꯏꯅ ꯉꯥꯡꯗ꯭ꯔꯒꯁꯨ ꯃꯤꯗꯨꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗꯨꯅ ꯀꯔꯤ ꯏꯚꯦꯟꯠꯅꯣ ꯍꯥꯏꯕꯗꯨ ꯇꯥꯛꯄ ꯌꯥꯝꯅ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯉꯁꯥꯏꯒꯤꯁꯤꯅ ꯃꯤꯅꯤꯡꯗꯣ ꯄꯤꯔꯕꯅꯤꯅ ꯄꯨꯡꯉꯧ ꯐꯅꯦꯛ ꯁꯦꯠꯂꯒꯅ ꯂꯥꯏꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯋꯥꯕ ꯇꯥꯔꯕꯒꯤ ꯏꯚꯦꯟꯠꯅꯤ ꯑꯗꯒꯤ ꯏꯃꯥꯅꯁꯨ ꯈꯤꯇꯪ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯕꯤꯌꯨ ꯉꯁꯥꯏꯒꯤ ꯁꯣꯁꯇꯤꯒꯤ ꯆꯠꯄꯗ ꯁꯦꯠꯄ ꯑꯗꯒꯤ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅꯕꯗ ꯆꯠꯄ ꯑꯗꯨꯒꯨꯝꯕꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯈꯤꯕ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯃꯨꯛ ꯍꯥꯏꯕꯤꯌꯨ ꯍꯦꯛ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯆꯠꯂꯤꯁꯦ ꯀꯔꯤꯗ ꯆꯠꯂꯤꯅꯣ ꯍꯥꯏꯁꯦ ꯍꯪꯗꯕꯤꯗ ꯃꯣꯏꯅ ꯁꯦꯠꯂꯤꯕ ꯄꯣꯠꯁꯤꯅ ꯈꯪꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯗꯨ ꯀꯩꯅꯣꯅꯦ ꯑꯗꯨꯝ ꯈꯪꯉꯦ ꯑꯩꯈꯣꯏꯒꯤꯗꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯤꯗꯗꯤ ꯑꯩꯈꯣꯏ ꯀꯜꯆꯔꯁꯤꯗ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯅꯕꯒ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯁꯄꯣꯁ ꯑꯩ ꯌꯥꯝ ꯀꯩꯅꯣ ꯑꯦꯛꯖꯥꯝꯄꯜ ꯑꯝꯇ ꯄꯤꯖꯒꯦ ꯒꯥꯔꯤ ꯑꯃꯗꯅꯦ ꯅꯨꯄꯥ 2ꯒ ꯅꯨꯄꯤ 3ꯒ ꯇꯣꯡꯉꯛꯑꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯀꯅꯥꯅꯣꯅ ꯊꯤꯌꯦꯕ ꯑꯩꯅ ꯀꯩꯅꯣꯅꯦ ꯆꯦꯟꯕ ꯆꯠꯅꯔꯝꯅꯤꯅ ꯍꯥꯏꯗꯣꯛꯄ ꯂꯥꯛꯏꯅꯦꯕ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄꯗꯨꯗ ꯑꯩꯈꯣꯏꯅ ꯃꯤ 3 ꯆꯠꯄ ꯌꯥꯗꯦꯕ 3 ꯆꯠꯀꯦꯔꯥ 5 ꯆꯠꯀꯦꯔꯥ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯆꯪ ꯇꯥꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯂꯩꯔꯤꯑꯕ ꯑꯩꯈꯣꯏ ꯀꯜꯆꯔꯁꯤꯗ ꯑꯗꯨꯒ ꯃꯗꯨꯗ ꯁꯦꯠꯂꯛꯄ ꯐꯤꯁꯤꯡꯁꯦ
ꯀꯩꯗꯧꯔꯒꯦ ꯕꯨ ꯅꯨꯄꯥꯁꯤꯡꯁꯤꯅ ꯃꯥꯒꯤ ꯀꯩꯅꯣ ꯇꯧꯕ ꯐꯩꯖꯣꯝ ꯑꯗꯨꯒ ꯀꯩꯒ ꯃꯣꯏꯒꯤ ꯂꯩꯔꯅꯤ ꯑꯗꯨꯒꯨꯝꯕꯗ ꯁꯦꯠꯄ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯁꯤꯅ ꯐꯤ ꯃꯆꯨ ꯏꯟꯗꯦꯕ ꯃꯆꯨ ꯑꯉꯧꯕꯗ ꯌꯥꯝꯅ ꯇꯔꯨꯕ ꯃꯄꯥꯟꯒ ꯈꯤꯇꯪꯒꯕꯨꯗꯤ ꯃꯣꯏꯔꯥꯡ ꯐꯤ ꯇꯧꯍꯜꯂꯁꯨ ꯌꯥꯏ ꯑꯗꯨꯁꯨ ꯅꯍꯥꯟꯅ ꯑꯍꯟꯁꯤꯡꯁꯦ ꯐꯤ ꯑꯉꯧꯕ ꯐꯖꯕ ꯑꯗꯨꯒ ꯊꯝꯕꯥꯜ ꯂꯩꯈꯣꯡ ꯃꯆꯨꯁꯦ ꯁꯦꯠꯂꯀꯥꯟꯗ ꯍꯩꯗꯣꯛꯄꯁꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯅꯩ ꯃꯪꯒꯣꯟꯒꯤ ꯊꯕꯛ ꯇꯧꯕ ꯃꯈꯩ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯃꯇꯝꯗꯅ ꯃꯈꯣꯏ ꯅꯨꯄꯤꯗꯨꯁꯨ ꯌꯥꯝ ꯀꯦꯔꯗꯣꯏꯅꯤꯅ ꯃꯌꯥꯝꯁꯦ ꯅꯨꯄꯤꯁꯦ ꯑꯔꯩꯕꯗ ꯀꯦꯅꯩꯌꯦꯕ ꯑꯁ ꯌꯥꯝ ꯀꯦꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯅꯗꯤ ꯌꯥꯝ ꯅꯣꯛꯅꯕꯤꯔꯛꯏ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯊꯥꯏꯅꯗꯤ ꯆꯍꯤ ꯅꯤꯐꯨ ꯌꯥꯡꯈꯩꯒ ꯁꯨꯕꯁꯦ ꯐꯤ ꯃꯆꯨꯒꯁꯦ ꯁꯦꯠꯅꯔꯛꯇ꯭ꯔꯕꯅꯦꯕ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯑꯗꯨ ꯊꯣꯏꯅ ꯈꯥꯏꯗ꯭ꯔꯦꯅ ꯑꯗꯣ ꯑꯗꯨꯝ ꯂꯩꯁꯥꯕꯤꯁꯨ ꯆꯍꯤ ꯀꯨꯟꯃꯔꯤ ꯃꯉꯥ ꯐꯥꯎ ꯂꯩꯁꯥꯔꯗꯤ ꯂꯩꯁꯥꯕꯤꯁꯦ ꯌꯥꯝ ꯂꯤꯔꯦ ꯀꯥꯏꯅ ꯉꯥꯡꯅꯔꯤꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯍꯥꯏꯁꯤꯗꯤ ꯃꯥ ꯃꯁꯥ ꯂꯨꯍꯣꯡꯅꯤꯡꯉꯦ ꯑꯗꯒꯤ ꯅꯤꯐꯨ ꯇꯧꯒꯦꯔꯥ ꯌꯥꯡꯈꯩ ꯇꯧꯒꯦꯔꯥ ꯑꯗꯨꯝ ꯇꯧꯔꯦꯀꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯅꯨꯄꯤꯁꯤꯡꯁꯤꯅꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕꯗ ꯑꯩ ꯐꯖꯕꯁꯦ ꯈꯔ ꯃꯇꯧ ꯇꯝꯒꯜꯂꯤꯀꯣ ꯅꯨꯄꯤꯁꯤꯡꯁꯤꯅ ꯂꯨꯍꯣꯡꯕ ꯆꯠꯄꯁꯤꯗ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯃꯣꯏꯗꯤ ꯂꯩꯁꯥꯔꯤꯕꯅꯤꯅ ꯈꯣꯏꯒꯥ ꯁꯦꯠꯄ ꯍꯥꯏꯗꯅ ꯃꯈꯥꯗ ꯁꯦꯠꯂꯒ ꯐꯤ ꯑꯄꯥꯕ ꯑꯃꯀ ꯏꯜꯂꯒ ꯆꯠꯄꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯃꯗꯨꯗ ꯁꯤꯔꯤꯕ ꯆꯥꯔꯤꯕ ꯀꯩꯗꯧꯔꯒꯦ ꯑꯉꯥꯡꯁꯤ ꯃꯥꯅ ꯉꯔꯥꯡ ꯀꯩꯅꯣ ꯇ꯭ꯌꯨꯁꯟ ꯂꯥꯛꯄꯗ ꯖꯤꯟ ꯑꯃ ꯁꯦꯠꯂꯒ ꯂꯥꯛꯄꯗꯨꯒ ꯉꯁꯤ ꯂꯨꯍꯣꯡꯕꯗ ꯊꯦꯡꯅꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯊꯤꯅ ꯈꯦꯠꯅꯖꯥꯠꯅꯤ ꯐꯖꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯖꯤꯟ ꯁꯦꯠꯄꯗ ꯌꯥꯝ ꯊꯤꯔꯨꯔꯤꯗꯨꯗꯤ ꯖꯤꯟ ꯁꯦꯠꯇꯕ ꯌꯥꯕ꯭ꯔꯣ ꯇ꯭ꯌꯨꯁꯟ ꯆꯠꯂꯛꯏꯕꯅꯦꯕ ꯃꯥ ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯉꯛꯏꯕꯅꯦ ꯍꯧꯖꯤꯛꯀꯤ ꯂꯨꯍꯣꯡꯕꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯆꯠꯂꯛꯏꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯅ ꯑꯃꯨꯛ ꯈꯣꯏꯒꯥꯁꯦ ꯌꯥꯝ ꯁꯦꯠꯂꯦꯕꯀꯣ ꯂꯣꯏ ꯀꯝꯄꯜꯁꯔꯤ ꯁꯦꯠꯂꯦ ꯑꯍꯟꯁꯨꯈꯩꯁꯨ ꯂꯣꯏ ꯁꯦꯠꯂꯦ ꯅꯨꯡꯉꯥꯏꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯑꯥꯏ ꯃꯥꯏ ꯁꯦꯜꯐ ꯑꯩꯗꯤ ꯌꯥꯝ ꯍꯥꯟꯅꯒꯤ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯃꯇꯝꯒꯤꯗꯨ ꯌꯥꯝ ꯄꯥꯝꯖꯔꯨꯗꯅ ꯃꯊꯛꯇ ꯁꯦꯠꯀꯠꯂꯀꯥꯟꯗ ꯐꯤ ꯑꯃ ꯏꯜꯂꯒ ꯆꯠꯄꯁꯦ ꯏꯃꯥꯟꯅꯕꯁꯤꯡꯅ ꯌꯥꯝ ꯅꯣꯛꯅꯩ ꯀꯩꯅꯣ ꯅꯪ ꯇꯧꯖ ꯁꯥꯏꯗꯨꯕꯣ ꯀꯅꯥꯏ ꯃꯇꯧ ꯇꯝꯃꯤꯅꯣ ꯀꯥꯏ ꯏꯃꯥꯟꯅꯕ ꯀꯣꯏꯅꯗꯕꯀꯣ ꯑꯩꯅ ꯑꯁ ꯑꯩꯗꯤ ꯊꯥꯏꯅꯩ ꯃꯤꯅꯤꯅ ꯊꯥꯏꯅꯩ ꯈꯔ ꯇꯧꯒꯦꯅ ꯇꯧꯔꯤꯅꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯒꯤꯅꯣꯗ ꯃꯧ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯃꯧ ꯑꯣꯏꯔꯒꯁꯨ ꯅꯍꯥꯁꯨ ꯅꯠꯇ꯭ꯔꯦꯗꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯊꯛꯇ ꯆꯤꯡꯈꯠꯂꯒ ꯁꯦꯠꯄꯁꯤꯅ ꯌꯥꯝ ꯐꯖꯕꯣꯏ ꯅꯤꯡꯉꯦꯕ ꯑꯩ ꯋꯥꯈꯟꯗ ꯑꯩ ꯈꯛꯇꯒꯤ ꯃꯤꯠꯂ ꯈꯪꯗꯦ ꯀꯌꯥꯝ ꯁꯦꯠꯂꯕꯅꯣ ꯁꯦꯠꯇ꯭ꯔꯤꯕꯅꯣ ꯑꯩ ꯃꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯗꯦ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯃꯍꯧꯁꯥꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯑꯣꯏꯕ ꯗ꯭ꯔꯦꯁꯇꯨꯗꯤ ꯑꯩ ꯊꯥꯗꯣꯛꯆꯗ꯭ꯔꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯁꯦꯜꯂꯤ ꯂꯨꯍꯣꯡꯕꯗ ꯈꯇꯪ ꯏꯃꯥ ꯐꯤ ꯆꯤꯡꯈꯠꯂꯒ ꯁꯦꯠꯄꯁꯦ ꯑꯇꯩ ꯃꯐꯝꯗꯁꯨ ꯑꯗꯨꯝ ꯆꯤꯡꯈꯠꯅꯕ꯭ꯔꯥ ꯂꯨꯍꯣꯡꯕ ꯆꯠꯄꯁꯤꯗꯗꯤ ꯀꯦꯔꯕꯅꯤꯅ ꯐꯤꯗꯨꯁꯨ ꯌꯥꯝ ꯄꯥꯕꯁꯨ ꯏꯜꯂꯦꯗꯅꯀꯣ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯔꯦꯗꯅ ꯌꯥꯝ ꯁꯤꯕ ꯁꯤꯗꯕ ꯑꯔꯨꯞꯄꯔꯥ ꯑꯇꯥꯎꯕꯔꯥ ꯑꯩꯈꯣꯏ ꯅꯨꯄꯤꯗꯤ ꯀꯦꯒꯟꯕꯅꯤ ꯇꯧꯔꯦꯗꯅ ꯑꯗꯩꯗꯨꯗ ꯀꯩꯅꯣ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯥꯏ ꯌꯦꯡꯉꯨꯅꯦ ꯅꯣꯏ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯪꯕꯗꯅꯦ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯦꯅꯤ ꯄ꯭ꯂꯦꯁꯇ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯃ ꯆꯪꯕꯗ ꯃꯐꯤ ꯂꯣꯏꯅ ꯆꯤꯡꯈꯠꯄꯅꯦ ꯑꯗꯨ ꯕꯦꯕꯥꯔꯅꯦꯕ ꯏꯁꯣꯔꯗꯨꯒꯤ ꯕꯦꯕꯥꯔꯅꯦꯕ ꯑꯗꯨꯒ ꯃꯤ ꯃꯔꯛꯇ ꯆꯪꯕꯗ ꯆꯤꯡꯈꯠꯂꯤꯁꯤꯅ ꯁꯚꯥꯗꯨꯒꯤ ꯕꯦꯕꯥꯔꯅꯦꯕ ꯑꯗꯨꯅ ꯑꯩ ꯕꯦꯕꯥꯔꯅꯦꯅ ꯈꯟꯖꯔꯒ ꯑꯩ ꯏꯁꯥꯃꯛꯇꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯅꯖꯔꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯊꯥꯏꯅꯗꯒꯤ ꯐꯤ ꯆꯤꯡꯈꯠꯂꯒꯗꯤ ꯃꯧꯅ ꯐꯤ ꯆꯤꯡꯈꯠꯂꯒꯗꯤ ꯃꯗꯨ ꯁꯥꯏꯟ ꯑꯣꯐ ꯔꯦꯁꯄꯦꯛꯅꯤ ꯍꯥꯏꯅ ꯈꯟꯅꯕꯅ ꯂꯨꯍꯣꯡꯕ ꯆꯠꯄꯗ ꯑꯗꯨꯒ ꯑꯗꯨꯅ ꯗꯤꯐ꯭ꯔꯦꯟꯁꯤꯌꯦꯇꯤꯡꯁꯨ ꯑꯣꯏꯕ ꯅꯨꯄꯤꯁꯤ ꯌꯦꯡꯕ ꯀꯥꯟꯗ ꯃꯥ ꯐꯤ ꯆꯤꯡꯈꯠꯂꯒꯗꯤ ꯃꯥꯁꯤ ꯃꯧꯅꯤ ꯑꯗꯨꯒ ꯆꯨꯝꯅꯒꯤ ꯐꯅꯦꯛ ꯁꯦꯠꯂꯒ ꯐꯤ ꯏꯜꯂꯒꯗꯤ ꯃꯥꯁꯤꯅ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯁꯤꯝꯕꯣꯂꯤꯛꯀꯤ ꯅꯦꯆꯔꯗꯨꯗ ꯈꯪꯕ ꯑꯣꯏꯕ ꯑꯣꯀꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯃꯥꯅ ꯇꯥꯛꯄꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯁꯨ ꯄꯨꯡ ꯑꯃꯒꯤ ꯍꯦꯟꯖꯔꯛꯑꯦ ꯑꯗꯣ ꯀ꯭ꯋꯦꯁꯟ ꯌꯥꯝ ꯐꯖꯕ ꯈꯔ ꯂꯧꯈꯠꯆꯔꯒ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯅꯕ ꯇꯧꯖꯔꯒꯦ ꯕꯦꯝꯆꯥ ꯗꯦꯕꯤꯅ ꯃꯆꯥ ꯈꯥꯏꯅ ꯇꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯏꯃꯥ ꯏꯕꯦꯝꯃꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯀꯤꯁꯟ ꯆꯟꯅꯝ ꯕꯝꯅ ꯅꯨꯄꯤꯁꯤꯡꯒꯤ ꯐꯤꯁꯦꯠꯀꯤ ꯃꯇꯥꯡꯗ ꯈꯨꯗꯝ ꯑꯣꯏꯅ ꯄꯣꯉꯧ ꯐꯅꯦꯛꯅ ꯀꯅꯥꯅ ꯁꯦꯠꯀꯅꯤ ꯂꯩꯁꯥꯕꯤꯅ ꯀꯔꯤ ꯁꯦꯠꯀꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯄꯤꯔꯝꯃꯨ ꯍꯥꯏꯅ ꯍꯪꯕꯤꯔꯛꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯔꯗꯤ ꯈꯟꯅꯈ꯭ꯔꯦ ꯑꯗꯣ ꯏꯃꯥꯅ ꯑꯦꯅꯤ ꯑꯦꯗꯤꯁꯅꯦꯜ ꯍꯥꯞꯄꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯃꯗꯨꯒꯤ ꯀ꯭ꯋꯦꯁꯟꯗꯨꯗ ꯍꯥꯞꯄꯤꯌꯨ ꯀꯩꯅꯣꯅꯤ ꯍꯧꯖꯤꯛꯀꯤ ꯄꯣꯉꯧ ꯐꯅꯦꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤꯅ ꯃꯧꯅ ꯍꯥꯏꯕ ꯈꯥꯏꯗꯦ
ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯒꯤ ꯀꯅꯥꯒꯨꯝꯕ ꯑꯍꯟꯁꯤꯡ ꯂꯩꯇꯕ ꯑꯗꯨ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯏꯃꯥꯒꯤ ꯑꯣꯏꯔꯣ ꯂꯩꯀꯥꯏꯒꯤ ꯑꯣꯏꯔꯣ ꯃꯔꯨꯞꯀꯤ ꯑꯣꯏꯔꯣ ꯑꯦꯅꯤꯊꯤꯡ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯆꯠꯄ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯨꯡ ꯐꯅꯦꯛꯁꯦ ꯑꯉꯥꯡꯒꯤ ꯐꯥꯎꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯒꯤ ꯁꯦꯝꯃꯀꯥꯟꯗ ꯂꯩꯔꯤꯅꯦꯕ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯃꯊꯧ ꯃꯥꯒꯤ ꯃꯊꯧ ꯑꯗꯩ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯨ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯗꯗꯤ ꯃꯥꯁꯨ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯗꯨ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯅ ꯄꯨꯡ ꯐꯅꯦꯛꯁꯦ ꯃꯁꯤ ꯑꯗꯨꯝ ꯑꯍꯟ ꯂꯥꯏꯕꯨꯔꯨꯗꯩꯁꯨ ꯁꯤꯖꯤꯟꯅꯖꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯁꯤꯖꯤꯟꯅꯖꯔꯤ ꯃꯧꯒꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯃꯒꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯇꯝ ꯑꯃꯗꯗꯤ ꯁꯤꯃꯇꯪꯒ ꯑꯩꯅ ꯄꯟꯖꯔꯝꯒꯦ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯕ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯒꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯙꯔꯃꯁꯤꯅ ꯀꯩꯅꯣ ꯑꯣꯏꯔꯛꯄꯗ ꯌꯥꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯅꯝꯗꯅ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯝꯕꯣꯏꯍꯟꯕ ꯀꯩꯗꯧꯕ ꯑꯗꯨ ꯇꯣꯛꯑꯁꯤ ꯃꯗꯨ ꯑꯃꯨꯛ ꯑꯗꯨꯗꯩ ꯈꯔ ꯊꯩꯊꯔꯒ ꯑꯩꯃꯛꯀꯤ ꯏꯁꯥꯃꯛꯅ ꯈꯪꯖꯍꯧꯕ ꯀꯩꯅꯣ ꯃꯇꯝꯁꯤꯗꯩꯁꯤꯗꯗꯤ ꯃꯧ ꯀꯩꯅꯣꯁꯦ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯒꯗꯤ ꯆꯟꯗꯣꯟ ꯑꯃꯨꯕ ꯊꯤꯟꯗꯣꯔꯤꯕ ꯑꯗ ꯄꯣꯡ ꯐꯅꯦꯛ ꯐꯤ ꯑꯉꯧꯕ ꯁꯦꯠꯇꯣꯔꯤꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯆꯠꯊꯔꯛꯄꯁꯦ ꯖꯦꯅꯦꯔꯦꯁꯟ ꯑꯞꯇꯔ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯅꯔꯛꯑꯕꯅꯤꯅꯀꯣ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯀꯥꯟꯗ ꯅꯪꯅ ꯇꯧꯕꯗꯣ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯅꯦ ꯑꯗꯨ ꯅꯪ ꯅꯆꯥ ꯂꯩꯔꯤꯑꯕ ꯅꯆꯥꯁꯤꯡꯗꯨꯒꯤ ꯀꯔꯃ ꯄꯨꯝꯅꯃꯛ ꯅꯪ ꯇꯧꯍꯧꯗꯣꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯄꯣꯡ ꯐꯅꯦꯛꯇꯣ ꯁꯨꯝ ꯁꯦꯠꯂꯒꯗꯤ ꯑꯉꯥꯡꯁꯤꯡꯗꯨꯅ ꯎꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯨꯠ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯒꯤꯗꯤ ꯃꯆꯥꯁꯤꯡ ꯀꯔꯤ ꯀꯔꯥ ꯂꯩꯕ ꯀꯔꯃ ꯀꯩꯀꯥ ꯂꯣꯏꯗ꯭ꯔꯤꯕ ꯍꯧꯕꯒꯤꯗꯗꯤ ꯅꯣꯏꯅ ꯑꯗꯨ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯆꯍꯤ ꯑꯃꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤꯗꯤ ꯉꯥꯛꯑꯦ ꯆꯟꯗꯣꯟ ꯑꯃꯨꯕ ꯊꯤꯜꯂꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨ ꯃꯥꯅ ꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯕꯅꯤ ꯑꯗꯨꯗꯤ ꯃꯤꯗꯨꯒꯤ ꯑꯗꯨꯒ ꯇꯧꯕꯗꯕꯨ ꯃꯁꯤ ꯀꯝꯄꯜꯁꯔꯤꯅꯤ ꯅꯪ ꯑꯗꯩꯗꯨꯗ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯐꯤ ꯑꯗꯨ ꯁꯦꯠꯂꯤꯅꯣ ꯀꯥꯏꯅ ꯍꯪꯕꯒꯤ ꯋꯥꯒꯗꯤ ꯂꯩꯇꯦ ꯃꯁꯥ ꯃꯁꯥꯒꯤ ꯀꯩꯅꯣꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯛꯆꯕ ꯑꯗꯨꯅꯤ ꯑꯗꯨ ꯃꯇꯝ ꯑꯃꯗꯗꯤ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯗꯨ ꯌꯥꯗꯦ ꯃꯥꯅꯦ ꯏꯃꯥꯅ ꯃꯁꯤꯒꯤ ꯇꯣꯄꯤꯛꯁꯤ ꯄꯨꯈꯠꯄꯤꯔꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯕꯁꯤ ꯊꯥꯏꯅ ꯇꯧꯔꯛꯄ ꯇ꯭ꯔꯦꯗꯤꯁꯟ ꯑꯗꯒꯤ ꯗ꯭ꯔꯦꯁ ꯀꯔꯝ ꯀꯥꯟꯗ ꯀꯔꯤ ꯁꯦꯠꯂꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯃꯇꯝꯒꯤ ꯏꯌꯣꯟꯁꯤꯅ ꯄꯨꯔꯛꯄ ꯗꯨꯗ ꯑꯗꯨꯝ ꯆꯦꯟꯖ ꯑꯃ ꯂꯥꯛꯏ ꯉꯁꯥꯏꯒꯤ ꯏꯃꯥꯅ ꯄꯟꯕꯤꯈ꯭ꯔꯤꯕ ꯋꯤꯗꯣ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯋꯤꯗꯣꯁꯤꯅ ꯃꯥꯒꯤ ꯐꯤ ꯑꯉꯧꯕ ꯑꯗꯨꯝ ꯁꯦꯠꯄꯁꯦ ꯏꯃꯥꯃꯛꯇ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ ꯕꯕꯥ ꯂꯩꯈꯤꯗꯕ ꯀꯥꯟꯗ ꯏꯃꯥꯁꯦ ꯑꯗꯨꯝ ꯑꯉꯧꯕ ꯁꯦꯠꯂꯒ ꯃꯥꯒꯤ ꯑꯗꯨꯗꯨꯅ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯌꯦꯡꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯅꯝꯗꯅ ꯏꯃꯥ ꯅꯪ ꯁꯦꯠꯂꯨ ꯃꯆꯨ ꯁꯦꯠꯂꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯉꯁꯤ ꯏꯃꯥ ꯐꯝꯃꯒ ꯌꯥꯝ ꯐꯖꯅ ꯃꯆꯨ ꯑꯃ ꯁꯦꯠꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ wari sabirakanda yengbada nungaiba phawbase aduna akoigi tradition se lai akoi respect tawgadamni adumnadi oiraga akoina matamgi change adu lakpada akoina adugi change su lawbada karisu kaide haina ai mot asi thamjage banti potsangbamna khangjadaba yamna kanaba topic ni madam na pabirisi madam amasung cheche monica bu thagachari haina ibirai thank you banti for your comment yengbi bagi yamna thagachari akoi ki matam asisu loisalabanina ngasi gi program asi loisenjanaba tawjarage imana kari last haibiting ba lairagadi takpi ꯑꯩꯍꯥꯛꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛ ꯑꯩꯒꯤ ꯏꯆꯥ ꯏꯕꯦꯝꯆꯥꯅ ꯑꯗꯨꯝ ꯑꯩꯒꯤ ꯀꯩꯅꯣꯁꯤ ꯁꯣꯁꯤ ꯌꯦꯡꯕꯤꯗꯅ okay ꯏꯕꯦꯝꯆꯥꯒꯤ comment ama lairi ama sorry macha ꯊꯥꯒꯠꯆꯔꯤ ꯏꯆꯥꯕꯨ macha khaina takpi bagi damak imai bemna thagachari haiba adu pakhre okay sorry ima takpi adu yam thagachari icha bandibusu punamakusu thagachari aduga kaigumba ina soiba kaidoba yauragasu adum ichasingna nongmata tathita oina haibirakte loinabak faja fajana hairei masina aigi yamna nuaiba ma oi punamaku mangon oiba oirasanu aisu punaba ngamjage si hairaga ai ngasigidamaktadi sida tension jare yamna nungaijai aduga akoigi ibi akoi bu ngasigi numitsida yango fanek karam karamba different lay adagi machu si
machu sigi meaning adagi akoigi reference to salai taret adagi machu si pamagana kari meaning leibage haibase the for example ai di machu se angang basi yamna pamjai adagi hangapan su pamjai aduna masigi machu si da amuk akoigi ibiriba mingoi panjarabada professor thoiding jam tombi singna macha khaina takpi basi aina ngasi host tawjaraga su aina masigi recording se adum hanjan hanjan tajaraga oh haina hairaga ngasagi phanek singse especially aigi kokta hekta ki bakanta sigi phanek se ai khangdri ne mai mayek se kamai tawbaja no haibagi angonda yamna khangning ma poi aduna ngasai aina so hana request tawjakre akoi myam khangmin si mayek si leibiragadi phanek panbikriba si leibiragadi share tawbira o akoi myam masina achumbani aduga anauba myam tholai anauba si phatte haijaba nate anauba sina magi new version ni adu so akoi gi original oiba potse karino haibadu khangminasi masi haraga ngasigi akoi gi feature tawbiri tawdana akoi myam da yamna knowledge bibiriba aiba Professor Thoiding Jam Tombi Singh bu khurumjari akoigi content yamna phajabasi puthokpibagi damakta aduga yengbiriba pumna makpusu khurumjari mathangi Saturday the same time da amuk soidana unasi yamna nungaijare thank you bye bye